ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯟꯊꯣꯏꯕ ꯑꯉꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ ꯑꯕꯣꯊꯦꯗꯨ ꯅꯨꯃꯤꯠ ꯂꯩꯔꯤꯉꯩꯗꯒꯤ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯒ ꯌꯨ ꯊꯛꯄ ꯌꯥꯕ ꯊꯛꯂꯨꯔꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯤꯅ ꯇꯨꯝꯅ ꯍꯤꯞꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕꯤ ꯅꯣꯏꯅꯣꯏꯕꯤꯒꯤ ꯌꯨꯝꯗ ꯇꯨꯃꯤꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯕꯣꯊꯦꯗꯨ ꯌꯨꯒꯤ ꯅꯤꯁꯥꯁꯨ ꯍꯟꯗ꯭ꯔꯤ ꯃꯁꯥꯗꯣ ꯆꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯍꯥꯏꯔꯤ ꯍꯥꯏꯔꯤ ꯇꯧꯗꯨꯅ ꯅꯣꯏꯅꯣꯏꯕꯤꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯂꯦꯞꯂꯒ ꯅꯣꯏꯅꯣꯏꯕꯤꯕꯨ ꯀꯧꯔꯤ꯫ ꯅꯣꯏꯅꯣꯏꯕꯤ, ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯇꯥꯔꯕꯗꯤ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ꯫ ꯅꯣꯏꯅꯣꯏꯕꯤꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯕꯨ ꯀꯧꯔꯛꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯦ, ꯀꯅꯥꯅꯣ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗ ꯑꯩꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯂꯩꯔꯤꯕꯗꯣ? ꯑꯗꯨꯗ ꯑꯕꯣꯊꯦꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯣꯏꯅꯣꯏꯕꯤ, ꯑꯩꯅꯤꯅꯦ, ꯅꯪꯒꯤ ꯊꯪꯂꯤꯟ ꯃꯥꯟꯖ ꯄꯥꯝꯃꯨꯕꯅꯤꯅꯦ꯫ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯂꯦꯞꯂꯤꯕ ꯑꯗꯨ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕ ꯑꯕꯣꯊꯦꯅꯤ ꯍꯥꯏꯕ ꯈꯪꯂꯕꯗ ꯅꯣꯏꯅꯣꯏꯕꯤ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯆꯪꯁꯤꯜꯂꯒ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯕꯣꯊꯦ, ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗ ꯅꯪꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ? ꯄꯥꯕꯗꯣ ꯍꯧꯖꯤꯛ ꯋꯥꯏꯗ ꯇꯨꯝꯕ ꯆꯪꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯦꯃꯤ꯫ ꯑꯕꯣꯊꯦ, ꯅꯪꯕꯨ ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯂꯦ, ꯌꯨꯝꯗ ꯍꯜꯂꯣ꯫ ꯄꯥꯕꯅ ꯍꯧꯒꯠꯂꯛꯂꯕꯗꯤ ꯁꯣꯏꯗꯅ ꯁꯤꯅꯕ ꯇꯥꯔꯤꯕꯁꯦ꯫ ꯁꯤ ꯆꯠꯂꯨꯕ ꯅꯪꯕꯨ꯫ ꯅꯣꯏꯅꯣꯏꯕꯤ, ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯦ ꯑꯩꯒꯤ ꯅꯠꯇꯦꯃꯤ ꯅꯪꯕꯨ꯫ ꯑꯩꯗꯣ ꯉꯁꯤꯗꯤ ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯦ, ꯑꯗꯨꯗ ꯉꯥꯎꯃꯟꯗꯅ ꯏꯊꯟꯇ ꯌꯨꯝꯗ ꯍꯟꯕꯗꯣ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ꯫ ꯑꯩꯕꯨ ꯌꯨꯝ ꯐꯥꯎꯗ ꯊꯤꯟꯕꯤꯌꯨ, ꯑꯗꯨꯒ ꯅꯪ ꯑꯃꯨꯛ ꯍꯟꯈꯣ꯫ ꯀꯔꯤ? ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯅꯨꯄꯤꯒꯤꯅ ꯅꯪꯕꯨ ꯅꯌꯨꯝ ꯐꯥꯎ ꯊꯤꯜꯂꯝꯂꯒ ꯏꯊꯟꯇ ꯍꯟꯈꯣ ꯀꯥꯏꯅ? ꯑꯕꯣꯊꯦ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯁꯦ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯗꯀꯣ꯫ ꯑꯩꯅꯦ ꯅꯪ ꯊꯤꯟꯕꯒ ꯉꯝꯃꯣꯏꯀꯣ꯫ ꯅꯣꯏꯅꯣꯏꯕꯤꯅ ꯃꯥꯕꯨ ꯊꯤꯟꯕ ꯉꯝꯃꯣꯏ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗꯗꯤ ꯑꯕꯣꯊꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯁꯨ ꯅꯊꯟꯇ ꯍꯟꯕ ꯀꯤꯔꯒꯅ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯍꯜꯂꯣꯃꯤ꯫ ꯑꯕꯣꯊꯦ, ꯅꯪ ꯀꯔꯟ ꯌꯥꯝ ꯉꯥꯡꯖꯅꯨꯀꯣ, ꯑꯗꯨꯒꯤ ꯁꯔꯨꯛ ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯣꯕ꯫ ꯑꯗꯨꯗ ꯑꯕꯣꯊꯦꯗꯨ ꯃꯈꯣꯜꯒ ꯁꯤꯊꯁꯤꯟꯅꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯣ, ꯑꯩꯅ ꯉꯥꯎꯔꯒ ꯏꯊꯟꯇ ꯌꯨꯝꯗ ꯍꯟꯈꯤꯕꯗ ꯈꯣꯡꯕꯥꯜꯗ ꯇꯥꯁꯤꯜꯂꯒ ꯁꯤꯕꯗꯨ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ? ꯑꯩ ꯁꯤꯈ꯭ꯔꯗꯤ ꯅꯪ ꯌꯥꯝ ꯅꯤꯡꯉꯝꯃꯔꯣꯏꯗ꯫ ꯀꯔꯤ? ꯈꯣꯡꯕꯥꯜꯗ ꯇꯥꯔꯒꯕꯨ ꯀꯅꯥꯅ ꯃꯤ ꯁꯤꯟꯅꯒꯦ? ꯍꯦꯔ ꯅꯣꯏꯅꯣꯏꯕꯤ, ꯈꯣꯡꯕꯥꯜꯗ ꯇꯥꯕꯗꯤ ꯇꯣꯛꯄꯨ ꯇꯣꯛꯈꯣ, ꯃꯃꯥꯡꯒꯤ ꯈꯨꯔꯥ ꯆꯥꯎꯕꯗꯣ ꯌꯨ ꯉꯥꯎꯃꯟꯗꯅ ꯈꯨꯗꯤ ꯊꯤꯕꯗ ꯁꯟꯒꯤ ꯈꯣꯡꯒꯨꯜꯗ ꯃꯃꯥꯏꯗꯣ ꯎꯞꯁꯤꯜꯂꯒ ꯇꯥꯕꯗ ꯁꯤꯈꯤꯕꯗꯨ ꯅꯪ ꯈꯪꯗ꯭ꯔꯣ? ꯑꯕꯣꯊꯦꯅ ꯆꯠꯂꯨ ꯌꯥꯗꯅ ꯁꯨꯝ ꯉꯥꯡꯂꯒ ꯂꯩꯕꯗꯨꯗ ꯅꯣꯏꯅꯣꯏꯕꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯀꯔꯤ ꯅꯨꯄꯥꯅꯣ ꯉꯥꯡꯅꯕ ꯁꯨꯛ ꯌꯥꯝꯅ ꯋꯥꯕ ꯅꯨꯄꯥꯁꯤꯕꯨ? ꯑꯩꯅꯦ ꯈꯣꯡꯒ ꯍꯦꯛ ꯀꯛꯅꯤꯡꯉꯛꯏꯀꯣ ꯑꯩ꯫ ꯑꯕꯣꯊꯦꯗꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯁꯥꯗꯨꯅ ꯈꯣꯟꯖꯦꯜ ꯀꯥꯇꯨ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯊꯤꯟꯕ ꯉꯝꯃꯣꯏ ꯍꯥꯏꯔꯕꯅꯤꯅ ꯏꯊꯟꯇ ꯍꯟꯈꯤꯕ ꯇꯥꯔꯦꯗꯅ꯫ ꯑꯗꯨ ꯅꯣꯏꯅꯣꯏꯕꯤ, ꯑꯩꯅ ꯈꯣꯡꯗꯨꯗꯒ ꯇꯥꯁꯤꯜꯂꯒ ꯁꯤꯈ꯭ꯔꯒ ꯅꯪ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯗꯕ ꯑꯣꯏꯌꯨꯀꯣ, ꯏꯆꯜꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯕꯣꯊꯦꯗꯨ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯗ ꯅꯣꯏꯅꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯕꯣꯊꯦ, ꯆꯠꯈꯤꯅꯣ, ꯉꯥꯛꯇ ꯉꯥꯏꯈꯣ, ꯑꯩ ꯃꯄꯥꯟꯗ ꯊꯣꯛꯂꯛꯀꯦ꯫ ꯅꯣꯏꯅꯣꯏꯕꯤꯅ ꯊꯣꯛꯂꯛꯀꯦꯒ ꯍꯥꯏꯔꯛꯄꯗꯨꯗ ꯑꯕꯣꯊꯦ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯅꯣꯏꯅꯣꯏꯕꯤꯁꯦ ꯑꯩꯅ ꯁꯤꯕꯒ ꯄꯟꯕꯁꯤꯗ ꯄꯥꯈꯠꯇꯅ ꯇꯧꯔꯤ ꯃꯥꯜꯂꯤꯅꯦ꯫ ꯃꯥꯒꯤꯁꯤ ꯑꯩꯕꯨꯗꯤ ꯐꯖꯅ ꯅꯨꯡꯁꯤꯕꯖꯥꯠꯅꯤꯀꯣ꯫ ꯁꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯅꯣꯛꯆꯩ꯫ ꯅꯣꯏꯅꯣꯏꯕꯤꯁꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯑꯕꯣꯊꯦ, ꯅꯪꯅ ꯍꯌꯦꯡꯗꯒꯤ ꯌꯨꯒꯨꯝꯗ ꯊꯛꯄ ꯌꯥꯔꯣꯏꯀꯣ? ꯌꯨꯝ ꯍꯟꯕ ꯉꯝꯗꯈꯩ ꯊꯛꯄꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯕ? ꯅꯣꯏꯅꯣꯏꯕꯤ, ꯑꯩꯅ ꯍꯌꯦꯡꯗꯩꯗꯤ ꯌꯨ ꯍꯥꯏꯕ ꯌꯨꯁꯦ ꯃꯁꯛ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯉꯔꯣꯏꯕ, ꯅꯪ ꯁꯥꯎꯔꯅꯨ꯫ ꯑꯕꯣꯊꯦꯅ ꯌꯨ ꯃꯁꯛ ꯌꯦꯡꯉꯔꯣꯏꯒ ꯍꯥꯏꯕꯗꯨꯗ ꯅꯣꯏꯅꯣꯏꯕꯤ ꯁꯥꯎꯔꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯆꯤꯟꯊꯤꯕꯧ, ꯅꯆꯤꯟ ꯑꯗꯨꯛ ꯊꯤꯔꯤꯕꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯍꯌꯦꯡꯗꯒꯤ ꯌꯨ ꯊꯛꯂꯔꯣꯏ ꯀꯥꯏꯅ ꯅꯪꯅ ꯊꯛꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯀꯌꯥꯝꯗꯤ ꯌꯥꯝꯃꯦ ꯍꯥ? ꯑꯗꯨꯝ ꯊꯛꯄ ꯅꯠꯇ꯭ꯔꯣ? ꯅꯆꯤꯟꯗꯨ ꯊꯥꯔꯗꯤꯅꯦ ꯅꯍꯥꯟꯅ ꯍꯧꯔꯅꯤ꯫ ꯅꯣꯏꯅꯣꯏꯕꯤ, ꯅꯪꯒꯤ ꯋꯥꯗꯨꯗꯤ ꯌꯨ ꯉꯥꯎꯔꯁꯨ ꯏꯀꯥꯏꯒꯦ ꯇꯧꯏꯀꯣ꯫ ꯏꯀꯥꯏꯕꯒꯤ ꯁꯤꯡꯂꯤ ꯇꯠꯂꯕ ꯅꯪꯅ ꯏꯀꯥꯏꯒꯦ ꯇꯧꯏꯀꯁꯨ ꯍꯥꯏꯔꯤ, ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ꯫ ꯃꯄꯥꯜꯗ ꯃꯤ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯅꯣꯏꯅꯣꯏꯕꯤꯒꯤ ꯃꯄꯥ ꯕꯤꯖꯃꯅꯤꯗꯨ ꯇꯨꯃꯤꯟꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯍꯩ, ꯀꯅꯥꯅꯣ ꯁꯤꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯣ? ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯅꯣꯏꯅꯣꯏꯕꯤ ꯅꯠꯇ꯭ꯔꯅꯦ? ꯁꯤ ꯍꯥꯏꯔꯒ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯅꯣꯏꯅꯣꯏꯕꯤꯅꯤꯅꯦ꯫ ꯐꯩ, ꯑꯁꯨꯛ ꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯃꯥꯅ ꯅꯨꯄꯥꯒ ꯎꯅꯕ ꯁꯥꯔꯗꯅ ꯉꯁꯤꯗꯤ ꯅꯪ ꯅꯨꯡꯉꯥꯏꯅꯤꯗꯅ꯫ ꯁꯤ ꯍꯥꯏꯔꯒ ꯕꯤꯖꯝꯅꯤꯗꯨ ꯅꯣꯏꯅꯣꯏꯕꯤ ꯍꯣꯏꯅ ꯂꯩꯔꯤꯕꯗꯨꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯕꯤꯖꯝꯅꯤꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯗꯨ ꯑꯕꯣꯊꯦꯅꯁꯨ ꯎꯔꯝꯃꯤ꯫
ꯑꯗꯨꯗ ꯑꯕꯣꯊꯦꯅ ꯅꯣꯏꯅꯣꯏꯕꯤꯗ ꯁꯨꯝ ꯍꯥꯏꯔꯛꯏ꯫ ꯏꯁ ꯑꯁꯤꯗꯤ ꯕꯦꯔꯥꯅꯤꯍꯦ ꯅꯣꯏꯅꯣꯏꯕꯤ ꯅꯈꯣꯏ ꯄꯥꯕꯁꯦ ꯁꯣꯝꯗ ꯂꯥꯛꯑꯦ ꯍꯥꯏꯕ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯅꯣꯏꯅꯣꯏꯕꯤꯁꯨ ꯃꯄꯥ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨꯗ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯗ ꯃꯄꯥꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯁꯨꯝ ꯍꯥꯏꯔꯛꯏ꯫ ꯇꯥꯕꯣꯊꯦ ꯃꯊꯪꯁꯤ ꯌꯧꯔꯗꯤ ꯑꯩꯈꯣꯏꯅ ꯆꯦꯜꯍꯧꯕꯅ ꯐꯔꯅꯤ ꯂꯥꯛꯑꯣ ꯆꯦꯜꯂꯁꯤ꯫ ꯁꯤ ꯍꯥꯏꯔꯒ ꯅꯣꯏꯅꯣꯏꯕꯤꯅ ꯑꯕꯣꯊꯦꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯏꯪꯈꯣꯜ ꯃꯔꯛꯇ ꯆꯦꯟꯕ ꯍꯧꯏ꯫ ꯑꯗꯨꯗ ꯕꯤꯖꯝꯅꯤꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯍꯩ ꯅꯈꯣꯏꯅꯤ ꯆꯦꯟꯈꯤꯅꯨ ꯉꯥꯏꯈꯣꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯕꯤꯖꯝꯅꯤ ꯃꯥꯁꯨ ꯇꯥꯟꯅꯕ ꯍꯧꯔꯛꯏ꯫ ꯃꯄꯥꯜꯗ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯅꯣꯏꯅꯣꯏꯕꯤꯒꯤ ꯃꯃꯥꯡꯉꯥꯟꯕꯤꯁꯨ ꯃꯈꯨꯠꯇ ꯃꯩꯅꯝ ꯑꯃꯕꯨ ꯄꯥꯏꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯃꯣꯏ ꯃꯄꯥ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯀꯟꯅ ꯂꯥꯎꯔꯤꯕꯗꯨꯕꯣ? ꯍꯨꯔꯥꯟꯕꯒ ꯆꯪꯂꯛꯄ꯭ꯔꯥ ꯍꯥꯏꯕ? ꯍꯩ ꯃꯃꯥ ꯍꯨꯔꯥꯟꯕꯒ ꯅꯆꯥꯅꯨꯄꯤꯒ ꯄꯨꯟꯅ ꯏꯪꯈꯣꯜ ꯃꯅꯨꯡ ꯂꯣꯝꯗ ꯆꯦꯟꯈ꯭ꯔꯦꯅꯦ꯫ ꯀꯗꯥꯏ ꯃꯩꯅꯝꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯑꯩ ꯍꯨꯔꯥꯟꯕꯁꯤ ꯇꯥꯟꯅꯔꯒ ꯐꯥꯒꯦ꯫ ꯃꯃꯥ ꯅꯪ ꯁꯤꯗ ꯁꯨꯝ ꯂꯩꯔꯝꯃꯣ꯫ ꯁꯤ ꯍꯥꯏꯔꯒ ꯕꯤꯖꯝꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤꯗꯒꯤ ꯃꯩꯅꯝꯗꯨ ꯂꯧꯔꯒ ꯑꯕꯣꯊꯦ ꯍꯣꯏꯅ ꯆꯦꯟꯁꯤꯟꯈꯤꯕ ꯏꯪꯈꯣꯜ ꯃꯅꯨꯡ ꯑꯗꯣꯝꯗ ꯃꯥꯁꯨ ꯆꯦꯟꯁꯤꯟꯈꯤ꯫ ꯅꯣꯏꯅꯣꯏꯕꯤꯒꯤ ꯏꯪꯈꯣꯜꯁꯤ ꯐꯅ ꯌꯥꯝꯅ ꯆꯥꯎꯏ꯫ ꯅꯣꯏꯅꯣꯏꯕꯤ ꯑꯃꯗꯤ ꯑꯕꯣꯊꯦ ꯑꯅꯤꯗꯨ ꯀꯟꯅ ꯆꯦꯜꯂꯛꯂꯒ ꯁꯝꯕꯜ ꯂꯤꯠꯅꯕ ꯇꯧꯏ꯫ ꯑꯕꯣꯊꯦꯗꯤ ꯃꯁꯥꯗꯨ ꯄꯥꯕꯅꯤꯅ ꯁꯝꯕꯜ ꯑꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯂꯤꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯏꯅꯣꯏꯕꯤꯗꯤ ꯃꯁꯥꯗꯨ ꯆꯥꯎꯃꯟꯕꯅ ꯂꯤꯠꯄ ꯆꯟꯗ꯭ꯔꯦ꯫ ꯁꯝꯕꯜ ꯑꯗꯨꯗ ꯃꯁꯥꯗꯨ ꯄꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯕꯣꯊꯦ ꯁꯝꯕꯜꯁꯦ ꯈꯔꯝꯇ ꯊꯨꯗꯦꯛꯑꯣ ꯍꯥꯏꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯨꯕꯣ? ꯄꯥꯕ ꯌꯧꯁꯤꯜꯂꯛꯄꯅ ꯍꯥꯜꯂꯅꯤ ꯍꯥꯏꯕꯅꯤꯃꯤ ꯅꯪꯕꯣ꯫ ꯑꯕꯣꯊꯦꯁꯨ ꯏꯪꯈꯣꯜ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯆꯦꯜꯂꯛꯄꯒꯤ ꯌꯨꯒꯤ ꯅꯤꯁꯥꯒ ꯂꯣꯏꯅ ꯍꯟꯈ꯭ꯔꯕꯅꯤ꯫ ꯑꯕꯣꯊꯦꯅ ꯁꯝꯕꯜ ꯆꯩ ꯑꯃꯕꯨ ꯃꯈꯣꯡꯅ ꯀꯥꯎꯗꯨꯅ ꯊꯨꯗꯦꯛꯂꯤ ꯑꯗꯨꯒ ꯅꯣꯏꯅꯣꯏꯕꯤꯕꯨ ꯆꯤꯡꯊꯣꯛꯂꯤ꯫ ꯎꯁꯤꯟ ꯅꯥꯁꯤꯟꯅ ꯅꯣꯏꯅꯣꯏꯕꯤꯁꯨ ꯁꯝꯕꯜ ꯑꯗꯨꯕꯨ ꯂꯤꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯆꯦꯟꯈꯤ꯫ ꯃꯄꯥ ꯕꯤꯖꯝꯅꯤꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯇꯥꯟꯅꯕ ꯂꯦꯞꯇꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯦꯟꯅꯔꯤꯕꯗꯨꯗꯤ ꯐꯅꯌꯥꯝꯅꯗꯤ ꯂꯥꯞꯅꯔꯤ꯫ ꯑꯕꯣꯊꯦꯗꯨ ꯂꯝꯁꯥꯡ ꯆꯦꯜꯂꯛꯄꯒꯤ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯅꯣꯏꯅꯣꯏꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯣꯏꯅꯣꯏꯕꯤ ꯑꯩꯒꯤ ꯈꯣꯡ ꯑꯅꯤꯗꯣ ꯇꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯃꯤ ꯅꯪꯕꯣ ꯆꯦꯟꯕꯁꯤ ꯑꯃꯨꯛꯇ ꯂꯦꯞꯈꯣꯅꯦ꯫ ꯅꯣꯏꯅꯣꯏꯕꯤꯁꯨ ꯂꯦꯞꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯇꯥꯕꯣꯊꯦ ꯅꯪꯅ ꯏꯈꯣꯡ ꯑꯅꯤ ꯇꯥꯎꯔꯕ꯭ꯔꯥ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯈꯣꯡꯗꯣ ꯇꯥꯎꯔꯗꯤ ꯉꯁꯥꯏꯗꯤ ꯆꯦꯜꯂꯛꯏꯁꯦ ꯌꯥꯈꯤꯗ꯭ꯔꯥ ꯍꯥꯏꯕ? ꯅꯣꯏꯅꯣꯏ ꯅꯪꯅ ꯏꯈꯨꯗꯥꯡꯁꯤ ꯄꯥꯏꯔꯒ ꯆꯤꯡꯂꯒ ꯀꯟꯅ ꯆꯦꯟꯕꯗꯨꯗ ꯑꯩꯒꯤ ꯏꯈꯣꯡ ꯑꯅꯤꯁꯦ ꯂꯩꯃꯥꯏꯗ ꯇꯥꯗ꯭ꯔꯦ ꯄꯥꯏꯔꯒ ꯑꯗꯨꯝ ꯂꯥꯛꯂꯕꯅꯤ꯫ ꯑꯕꯣꯊꯦꯒꯤ ꯋꯥꯗꯨꯗ ꯅꯣꯏꯅꯣꯏꯕꯤꯅ ꯇꯥꯕꯣꯊꯦ ꯃꯆꯨ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯄ꯭ꯔꯞ ꯌꯨꯝ ꯌꯧꯅꯕ ꯆꯦꯜꯍꯧꯔꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯌꯧꯁꯤꯜꯂꯛꯄꯅ ꯍꯥꯟꯕ ꯇꯥꯔꯦꯕ ꯅꯪꯕꯣ꯫ ꯅꯣꯏꯅꯣꯏꯕꯤ ꯑꯩꯒꯤꯁꯤ ꯋꯥꯆꯣꯏ ꯉꯥꯡꯕ ꯅꯠꯇꯦꯃꯤ ꯅꯪꯅ ꯆꯤꯡꯂꯒ ꯀꯟꯅ ꯆꯦꯟꯕꯗꯨꯗ ꯑꯩꯒꯤ ꯈꯣꯡ ꯑꯅꯤꯁꯦ ꯂꯩꯃꯥꯏꯗ ꯁꯨꯛꯊꯦꯡ ꯊꯦꯡꯗ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯍꯣꯏꯁꯦ ꯊꯦꯡꯗ꯭ꯔꯕꯗꯤ ꯐꯔꯦ ꯑꯗꯣ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯔꯣꯏꯁꯤ ꯆꯦꯜꯍꯧꯔꯁꯤ꯫ ꯆꯦꯜꯍꯧꯔꯁꯤ ꯍꯥꯏꯕꯗꯨꯗ ꯑꯕꯣꯊꯦ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯣꯏꯅꯣꯏꯕꯤ ꯏꯕꯥꯅꯤꯅ ꯆꯦꯜꯂꯛꯂꯤꯕꯁꯦ ꯐꯅ ꯁꯥꯡꯅꯁꯨ ꯆꯦꯜꯂꯛꯑꯦ ꯋꯥꯕꯅꯁꯨ ꯌꯥꯗ꯭ꯔꯦ ꯁ꯭ꯋꯥꯏꯁꯤꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯁꯦ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗ꯭ꯔꯕꯗꯤ ꯑꯩꯅ ꯊꯋꯥꯏꯒ ꯂꯣꯏ ꯃꯥꯡꯕ ꯇꯥꯔꯦ ꯑꯩ ꯃꯈꯥ ꯇꯥꯅ ꯆꯦꯟꯕꯒ ꯉꯝꯃꯔꯣꯏꯕ꯫ ꯅꯣꯏꯅꯣꯏꯕꯤꯅ ꯀꯔꯤ ꯅꯨꯄꯥꯅꯣ ꯍꯥꯏꯕꯁꯤꯕꯣ ꯑꯁꯨꯛ ꯁꯣꯟꯕꯁꯤꯕꯣ? ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯣꯏꯅꯣꯏꯕꯤꯒꯤ ꯃꯄꯥꯗꯨꯁꯨ ꯃꯩꯅꯝ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯄꯥ ꯌꯧꯁꯤꯜꯂꯛꯄꯗꯨꯗ ꯅꯣꯏꯅꯣꯏꯕꯤꯅ ꯑꯕꯣꯊꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯕꯣꯊꯦ ꯑꯩꯈꯣꯏ ꯄꯥꯕꯁꯤ ꯌꯧꯁꯤꯜꯂꯦꯕ ꯆꯦꯜꯍꯧꯔꯁꯦꯃꯤ ꯅꯪꯕꯣ꯫ ꯅꯣꯏꯅꯣꯏꯕꯤ ꯑꯩꯗꯤ ꯃꯈꯥ ꯇꯥꯅ ꯆꯦꯟꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯈꯣꯡꯁꯤ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯇꯥꯕꯣꯊꯦ ꯅꯪ ꯅꯈꯣꯡꯅ ꯊꯥꯡꯕ ꯉꯝꯂꯔꯣꯏ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯅꯪꯒꯜꯁꯦ ꯀꯥꯈꯠꯂꯣ ꯄꯣꯔꯒ ꯍꯦꯛꯇ ꯆꯦꯜꯂꯒꯦ꯫ ꯄꯣꯔꯒ ꯆꯦꯟꯒꯦ ꯍꯥꯏꯕꯗꯨꯗ ꯑꯕꯣꯊꯦꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯥ ꯅꯨꯄꯤ ꯅꯪꯅ ꯑꯩꯕꯨ ꯄꯣꯔꯒ ꯆꯦꯟꯗꯣꯏꯕ? ꯅꯣꯏꯅꯣꯏꯕꯤꯅ ꯑꯕꯣꯊꯦꯕꯨ ꯃꯥꯒꯤ ꯅꯪꯒꯜꯗ ꯇꯣꯡꯈꯠꯍꯜꯂꯒ ꯀꯟꯅ ꯆꯦꯟꯈꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯅꯨꯄꯥꯗꯨꯕꯨ ꯄꯣꯈꯠꯇꯨꯅ ꯆꯦꯟꯈꯤꯕꯗꯨꯗ ꯃꯄꯥ ꯕꯤꯖꯝꯅꯤꯗꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯍꯩꯃꯥ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯅꯨꯄꯥꯁꯤ ꯄꯣꯗꯨꯅ ꯆꯦꯟꯈ꯭ꯔꯤꯅꯤꯁꯦ꯫ ꯃꯁꯤ ꯌꯧꯔꯕꯗꯤ ꯑꯩꯁꯨ ꯃꯈꯥ ꯇꯥꯅ ꯇꯥꯟꯅꯔꯣꯏꯗ ꯆꯦꯟꯖꯈ꯭ꯔꯁꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯕꯤꯖꯝꯅꯤꯗꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈꯤ꯫ ꯑꯕꯣꯊꯦꯕꯨ ꯅꯣꯏꯅꯣꯏꯕꯤꯅ ꯄꯣꯔꯒ ꯁꯨꯝ ꯆꯦꯜꯂꯛꯄꯅ ꯑꯕꯣꯊꯦꯒꯤ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯅꯣꯏꯅꯣꯏꯕꯤ ꯑꯕꯣꯊꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯕꯣꯊꯦ ꯌꯨꯝꯁꯨ ꯌꯧꯔꯕꯅꯤꯅ ꯊꯥꯔꯒꯦ ꯁꯤꯗꯩꯗꯤ ꯅꯈꯣꯡꯗ ꯆꯪꯂꯛꯑꯣ꯫ ꯑꯕꯣꯊꯦꯅ ꯅꯣꯏꯅꯣꯏꯕꯤ ꯉꯁꯥꯏꯗꯩꯁꯨ ꯅꯪꯅ ꯑꯩꯁꯦ ꯄꯣꯗꯨꯅ ꯑꯗꯨꯝ ꯆꯦꯜꯂꯛꯏ ꯑꯗꯨꯅ ꯄꯣꯕꯒꯤ ꯄꯣꯕ ꯃꯪꯒꯣꯜ ꯐꯥꯎꯕꯗꯪꯒ ꯄꯣꯔꯣꯗꯅ꯫ ꯍꯣꯏ ꯆꯦꯅ ꯀꯣꯜꯂꯨꯀꯣ ꯑꯃꯨꯛ ꯇꯥꯅꯤ꯫ ꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯌꯨꯝ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯨꯃꯥꯡ ꯑꯗꯨꯗꯒꯤ ꯑꯕꯣꯊꯦꯅ ꯃꯃꯥꯕꯨ ꯀꯧꯔꯤ꯫ ꯏꯃꯥ ꯅꯆꯥꯅꯨꯄꯥ ꯑꯕꯣꯊꯦ ꯍꯜꯂꯛꯑꯦ ꯊꯣꯡ ꯉꯥꯡꯉꯨ ꯏꯃꯥ꯫ ꯃꯆꯥꯅ ꯃꯄꯥꯜꯗ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯃꯥ ꯊꯒꯣꯏꯗꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯀꯔꯤ ꯅꯨꯃꯤꯠꯅꯣꯅꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯌꯨꯝꯗꯒ ꯍꯜꯂꯛꯏꯅꯦ꯫ ꯑꯩꯗꯤ ꯏꯆꯥꯅꯨꯄꯥꯁꯦ ꯌꯨ ꯉꯥꯎꯔꯒ ꯃꯤꯒꯤ ꯁꯪꯒꯣꯜꯗ ꯍꯥꯏꯖꯤꯟꯗꯨꯅ ꯇꯨꯝꯈ꯭ꯔꯕ ꯃꯥꯜꯂꯨꯔꯦ꯫ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯤꯒꯤ ꯁꯪꯒꯣꯜꯗ ꯆꯪꯗꯅ ꯊꯤꯔꯨꯒꯦ ꯇꯧꯔꯒ ꯃꯥꯗꯤ ꯍꯜꯂꯛꯑꯦꯅꯦꯁꯦ꯫
ꯁꯤ ꯍꯥꯏꯔꯒ ꯊꯥꯒꯣꯏꯗꯨ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯃꯥ ꯊꯥꯒꯣꯏꯅ "ꯍꯩ ꯏꯃꯥꯒꯤ ꯑꯕꯣꯊꯦ, ꯅꯪꯅ ꯇꯣꯡꯂꯤꯕꯗꯨꯕꯨ ꯁꯟ ꯃꯊꯛꯇꯔꯣ? ꯃꯤꯒꯤ ꯁꯪꯒꯣꯜꯗ ꯌꯥꯏꯔꯦꯛꯄꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯁꯟ ꯇꯣꯡꯂꯒ ꯑꯣꯏꯅ ꯂꯥꯛꯂꯕ꯭ꯔꯅꯦ ꯅꯪꯕꯣ?" ꯑꯕꯣꯊꯦ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ "ꯏꯃꯥꯁꯦ ꯃꯄꯥꯟ ꯃꯩ ꯃꯝꯕꯁꯤꯗ ꯑꯩꯅ ꯃꯃꯧ ꯅꯨꯄꯤꯗ ꯇꯣꯡꯕꯁꯦ ꯁꯟ ꯇꯣꯡꯕ ꯑꯣꯏꯅ ꯈꯜꯂꯝꯃꯅꯤꯁꯦ." ꯑꯕꯣꯊꯦꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ, ꯅꯆꯥꯅ ꯇꯣꯡꯂꯤꯕꯁꯦ ꯅꯃꯧ ꯅꯨꯄꯤꯒꯤ ꯃꯅꯪꯒꯟꯅꯅꯤ, ꯁꯟ ꯅꯠꯇꯦ." "ꯍꯩ, ꯌꯨꯗꯨ ꯊꯛꯀꯅꯨ ꯍꯥꯏꯕꯗꯤ ꯌꯥꯗꯦꯅꯦ ꯅꯪ꯫ ꯌꯨꯗꯨ ꯄꯨꯝꯕ ꯃꯈꯩ ꯊꯛꯆꯤꯜꯂꯦ, ꯑꯗꯨꯒ ꯃꯤꯒꯤ ꯁꯪꯒꯣꯜꯗ ꯇꯨꯝꯕ ꯆꯪꯕꯗ ꯁꯟꯁꯤ ꯇꯣꯡꯂꯒ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ?" "ꯏꯃꯥ, ꯅꯆꯥꯅ ꯇꯣꯡꯂꯤꯕꯁꯤ ꯁꯟ ꯅꯠꯇꯦ, ꯅꯃꯧ ꯅꯨꯄꯤꯅꯤ ꯍꯥꯏꯔꯒ." "ꯏꯃꯥꯒꯤ ꯑꯕꯣꯊꯦ, ꯅꯪ ꯅꯃꯥ ꯑꯩꯉꯣꯟꯗ ꯂꯛꯅꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯉꯁꯤ ꯁꯣꯏꯔꯣꯏꯀꯣ." ꯑꯗꯨꯗ ꯅꯣꯏꯅꯣꯏꯕꯤꯅ ꯑꯕꯣꯊꯦꯒꯤ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥꯒꯤ ꯅꯆꯥꯅꯨꯄꯥꯒ ꯑꯩꯈꯣꯏ ꯑꯅꯤ ꯏꯁꯥ ꯌꯥꯅꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯆꯦꯜꯂꯛꯂꯕꯅꯤ ꯏꯃꯥ." ꯑꯗꯨꯗ ꯊꯥꯒꯣꯏꯗꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ "ꯍꯥꯏ, ꯃꯁꯤꯒꯤ ꯁꯟꯁꯤꯕꯨ ꯃꯤꯔꯣꯜꯒ ꯊꯣꯛꯄ ꯁꯟ ꯑꯣꯏꯔꯕ ꯖꯥꯠꯂꯅꯦ?" ꯑꯕꯣꯊꯦꯅ ꯅꯣꯏꯅꯣꯏꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯅꯣꯏꯅꯣꯏꯕꯤ, ꯑꯩꯕꯨ ꯃꯈꯥꯗ ꯊꯥꯔꯨ ꯌꯥꯔꯦ." ꯑꯕꯣꯊꯦ ꯑꯃꯗꯤ ꯅꯣꯏꯅꯣꯏꯕꯤ ꯑꯅꯤꯗꯨ ꯊꯥꯒꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯊꯥꯒꯣꯏꯁꯨ ꯈꯪꯂꯦ ꯉꯁꯥꯏ ꯃꯈꯩ ꯃꯆꯥꯅꯨꯄꯥꯅ ꯇꯣꯡꯂꯤꯕꯗꯨ ꯃꯁꯥ ꯃꯎ ꯐꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯅꯪꯒꯟꯗꯅꯤ ꯍꯥꯏꯕꯗꯨ ꯊꯥꯒꯣꯏꯅ꯫ "ꯏꯃꯥꯒꯤ ꯑꯕꯣꯊꯦ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯣ? ꯅꯨꯄꯤꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯊꯦꯡꯅꯗꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯅꯤ." ꯃꯃꯥꯅ ꯍꯪꯂꯤꯕꯗꯨꯗ ꯑꯕꯣꯊꯦꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ꯫ "ꯏꯃꯥ, ꯅꯨꯄꯤꯁꯦ ꯅꯆꯥꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯅꯕ ꯆꯦꯜꯂꯛꯂꯕꯅꯤ." ꯑꯕꯣꯊꯦ ꯑꯃꯗꯤ ꯅꯣꯏꯅꯣꯏꯕꯤ ꯑꯅꯤꯅ ꯊꯥꯒꯣꯏꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯃꯤ꯫ "ꯌꯥꯔꯦ ꯍꯧꯒꯠꯂꯣ, ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯪꯗ꯭ꯔꯦꯅ ꯇꯧꯔꯤꯕꯁꯤꯕꯣ." ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯕꯣꯊꯦꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯑꯣ ꯏꯃꯥ, ꯃꯪ ꯅꯠꯇꯤꯌꯦ, ꯇꯥꯏꯕꯪꯅꯦ ꯇꯥꯏꯕꯪ. ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯃꯆꯥꯅ ꯃꯃꯧ ꯄꯨꯔꯛꯄꯁꯤꯗ ꯍꯔꯥꯎꯃꯟꯗꯅ ꯃꯀꯣꯛꯁꯦ ꯂꯩꯈꯠꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ." ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯃꯃꯥ ꯊꯥꯒꯣꯏ ꯁꯥꯎꯔꯞꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯍꯩ, ꯁ꯭ꯋꯥꯏꯗꯅꯦ ꯆꯕꯦꯡ ꯌꯥꯝ ꯉꯥꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ, ꯑꯩꯒꯤ ꯆꯩꯔꯣꯡ ꯃꯥꯟꯕ ꯈꯨꯕꯥꯛ ꯑꯁꯤꯅ ꯅꯈꯖꯥꯏꯗꯨ ꯊꯥꯔꯛꯂꯕꯗꯤ ꯆꯤꯡꯁꯥꯏꯐꯝꯗꯣ ꯆꯥꯛ ꯁꯥꯏꯕ ꯉꯝꯂꯣꯏ ꯅꯪ." ꯑꯗꯨꯗ ꯅꯣꯏꯅꯣꯏꯅ ꯑꯕꯣꯊꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯇꯥ ꯑꯕꯣꯊꯦ, ꯑꯩꯈꯣꯏꯒꯤ ꯀꯥꯗꯣ ꯀꯗꯣꯝꯗꯅꯣ? ꯂꯝꯁꯥꯡ ꯆꯦꯜꯂꯛꯄꯒꯤ ꯏꯁꯥꯁꯦ ꯂꯣꯏꯅ ꯊꯤꯟꯗꯣꯛꯏ, ꯆꯪꯉꯁꯤ." "ꯍꯣꯏ, ꯂꯥꯛꯑꯣ ꯆꯪꯉꯁꯤ." ꯁꯤ ꯍꯥꯏꯔꯒ ꯑꯕꯣꯊꯦꯅ ꯅꯣꯏꯅꯣꯏꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤ꯫ ꯃꯆꯥ ꯍꯣꯏꯅ ꯆꯪꯈ꯭ꯔ ꯃꯇꯨꯡ ꯃꯃꯥ ꯊꯥꯒꯣꯏꯗꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ "ꯃꯁꯤ ꯌꯥꯗꯧꯔꯤꯅꯦ, ꯌꯨꯝꯁꯤ ꯆꯦꯜꯂꯛꯄꯗ ꯉꯥꯏꯔꯤ, ꯂꯨ ꯐꯥꯎ ꯂꯨꯍꯣꯡꯗ꯭ꯔꯤꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯥ ꯀꯗꯣꯝꯗꯅꯣ ꯋꯥꯔꯦꯒ ꯀꯥꯏꯗꯅ. ꯅꯠꯇꯦꯅꯦ, ꯃꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯁꯤꯡꯅ ꯆꯦꯟꯕꯁꯦ ꯏꯆꯥꯅꯨꯄꯥꯒꯤ ꯁꯨꯃꯥꯏꯅ ꯅꯨꯄꯤꯅ ꯄꯣꯔꯒ ꯂꯣꯏꯅ ꯆꯦꯟꯅꯔꯕ ꯖꯥꯠꯂꯅꯦ." ꯁꯤ ꯍꯥꯏꯔꯒ ꯊꯥꯒꯣꯏꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯕꯣꯊꯦꯅ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦ ꯍꯥꯏꯕꯗꯨꯗ ꯂꯩꯀꯥꯏꯗꯨꯒꯤ ꯅꯨꯄꯤ ꯃꯈꯩꯗꯨ ꯑꯕꯣꯊꯦꯒꯤ ꯌꯨꯝꯗ ꯅꯨꯄꯤ ꯌꯦꯡꯕ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯧ ꯃꯁꯛ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯃꯤꯒꯤ ꯆꯤꯇ꯭ꯔꯒꯨꯞꯇ꯭ꯔ ꯌꯦꯡꯂꯒ ꯋꯥꯔꯦꯝ ꯉꯥꯡꯕꯤ ꯃꯥꯏꯄꯥꯛꯄꯤꯒ ꯊꯣꯏꯅꯨꯒꯁꯨ ꯍꯦꯛ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯅꯣꯏꯅꯣꯏꯕꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯍꯦꯛ ꯆꯪꯕꯒ ꯃꯩꯄꯥꯛꯄꯤꯗꯨ ꯃꯃꯤꯠꯀꯗꯣ ꯂꯥꯎꯊꯣꯛꯂꯒ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ "ꯏꯁ, ꯀꯔꯤꯅꯣꯅꯦ, ꯑꯕꯣꯊꯦꯅ ꯆꯦꯜꯂꯛꯂꯤꯕ ꯅꯨꯄꯤꯁꯤꯗꯤ ꯏꯔꯣꯏ ꯊꯔꯣꯕꯤꯕꯨ ꯃꯥꯜꯂꯤꯅꯦ ꯁꯤꯕꯣ. ꯅꯠꯇꯦ, ꯁꯤꯕꯨ ꯅꯨꯄꯤꯅꯤꯗꯅ ꯆꯦꯜꯂꯛꯂꯤꯕꯁꯤꯕꯨ ꯃꯥꯕꯨ ꯅꯨꯄꯤꯗ ꯌꯥꯝꯅ ꯂꯩꯖꯗ꯭ꯔꯕ ꯖꯥꯠꯂ ꯍꯥꯏꯕ." ꯑꯗꯨꯗ ꯃꯩꯄꯥꯛꯄꯤꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯊꯣꯏꯅꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯀꯔꯤꯅꯣ ꯏꯆꯦ ꯃꯩꯄꯥꯛꯄꯤ, ꯈꯔ ꯇꯞꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯃꯤ ꯑꯉꯥꯡ ꯅꯨꯄꯤꯁꯤ ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯅꯦ." ꯑꯗꯨꯗ ꯃꯩꯄꯥꯛꯄꯤꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯊꯣꯏꯅꯨ, ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯨꯕꯨ ꯈꯣꯟꯖꯦꯜ ꯈꯔ ꯍꯧꯈ꯭ꯔꯕ꯭ꯔꯥ ꯏꯃꯤ? ꯍꯧꯕꯗꯨꯅ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯈꯔ ꯇꯞꯅ ꯉꯥꯡꯉꯨ ꯍꯥꯏꯔꯤꯕꯁꯦ?" ꯃꯩꯄꯥꯛꯄꯤꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯃꯤ ꯑꯇꯩ ꯇꯥꯔꯝꯅꯤꯗꯤ ꯑꯩꯗꯤ ꯀꯅꯥꯅ ꯈꯪꯅꯦꯒꯦ? ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯤꯅ ꯃꯁꯥꯒꯤ ꯈꯔꯒ ꯆꯥꯎꯕꯅꯦ. ꯑꯕꯣꯊꯦꯒꯤ ꯅꯨꯄꯤꯁꯤꯕꯨ ꯇꯥꯈ꯭ꯔꯕ ꯖꯥꯠꯂ ꯍꯥꯏꯕ." ꯁꯤ ꯍꯥꯏꯔꯒ ꯃꯩꯄꯥꯛꯄꯤꯗꯨ ꯃꯆꯤꯟ ꯈꯨꯝꯂꯒ ꯅꯣꯛꯏ꯫ ꯃꯩꯄꯥꯛꯄꯤ ꯃꯥꯅ ꯍꯥꯏꯈ꯭ꯔꯤꯕꯗꯨ ꯅꯣꯏꯅꯣꯏꯕꯤꯅꯁꯨ ꯇꯥꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯇꯥꯗꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯕꯣꯊꯦ ꯃꯥꯁꯨ ꯇꯥꯍꯧꯕꯅ ꯁꯥꯎꯅ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ "ꯃꯁꯤꯒꯤ ꯏꯅꯦ ꯃꯩꯄꯥꯛꯄꯤꯁꯦ ꯀꯩꯗꯧꯕꯩ ꯂꯥꯛꯂꯤꯕꯅꯣ ꯈꯪꯗꯦꯕ. ꯃꯤ ꯑꯩꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤꯅ ꯆꯦꯜꯂꯛꯂꯤꯕ ꯅꯣꯏꯅꯣꯏꯕꯤꯁꯤꯕꯨ ꯃꯥꯅ ꯏꯔꯣꯏ ꯊꯔꯣꯕꯤ ꯃꯥꯜꯂꯤ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯋꯥꯅꯤ. ꯏꯅꯦ ꯃꯩꯄꯥꯛꯄꯤ, ꯅꯪ ꯃꯄꯥꯅ ꯊꯣꯛꯂꯛꯀꯣ, ꯈꯠꯅꯕ ꯍꯦꯛ ꯇꯧꯈꯤꯕꯅꯣ." ꯑꯁꯤ ꯍꯥꯏꯔꯒ ꯑꯕꯣꯊꯦꯗꯨ ꯃꯩꯄꯥꯛꯄꯤꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯃꯩꯄꯥꯛꯄꯤꯗꯨ ꯅꯣꯏꯅꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯪꯂꯤ꯫ "ꯕꯦꯝꯃ ꯁꯥꯐꯕꯤꯌꯥ, ꯅꯪꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦꯅꯦ? ꯂꯩꯐꯝꯅ ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣ?" ꯑꯗꯨꯗ ꯅꯣꯏꯅꯣꯏꯕꯤꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ꯫ "ꯏꯅꯦ, ꯑꯩꯒꯤ ꯃꯤꯡꯗꯤ ꯅꯣꯏꯅꯣꯏꯕꯤ ꯀꯧꯋꯦ, ꯈꯨꯟꯊꯛꯇꯒꯤꯅꯤ." ꯅꯣꯏꯅꯣꯏꯕꯤ ꯀꯧꯋꯦ ꯍꯥꯏꯔꯛꯄꯗꯨꯗ ꯃꯩꯄꯥꯛꯄꯤꯅ ꯑꯁꯨꯝꯅ ꯐꯠ ꯍꯥꯏꯔꯛꯏ꯫ "ꯕꯦꯝꯃ, ꯅꯪꯗꯤ ꯐꯤꯕꯝ ꯃꯨꯔꯇꯤꯒ ꯅꯃꯤꯡꯒꯕꯨ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯅ ꯀꯧꯋꯦ ꯃꯤ."
Ibemagi ahal lamansingdo mingthonbubu yam hairine. Si hairaga maipakpidu Thoinuda phat onsiduna michi thak thak khatli aduga asum hairi. Thoinu aina haribase sumbu sumdro. Thoinu sukhumi sumi ise maipakpi summe. Maipakpina muk asumna hangli. Ibema noinoibia nangna nasana uga to yamna noiribudubu kari sage haiba. Inida su khara hayurana inisu isa se khara noihangia. Aduda noinoibisu sauningladuna asumna kumlei. Ho ine aini isa noirisya ine khoigumba sido kuijabi hanubisya phutlaga saba adugini aini isa noirisi. Noinoibigi wadu tabada maipakpi sauna asum hairei. He rai bema nungsidana sumna sum hangmani aduga hanubi phutlaga saye sibu karinoda. Si hairaga maipakpidu Thoinudu onsinuna asum hairei. Hai Thoinu chalasi. Anoibi nupisi manakdagane kuina leiba yaba nate. Hai amuk saga hairaktanane chalaurasi. Si hairaga maipakpi amadi Thoinu anedu yumadudagi thokre. Noinoibi mathanta asumna haizei. Pharinine hanubi manasu haibu iroi tharubi malikain saktase hek nusirakte haibu. Maipakpi amadi Thoinu anedu wari sanadana abothegi yumadudagi thoklei. Maipakpina Thoinuda asumna hairi. Thoinu moi khunthakdadi iroi myam ama leibani adunani masigi noinoibi haibi nupisnane iroi tharubi malibase. Thoinu masu asumna khumlei. Se maipakpina haigumladana noinoibisya angang oiringaida iroi mathaktada leiramgani ye. Iroigi sangumgasu yam thamgani aduna iroi tharubi malini. Maipakpina mo thaklamgani yadeba manumdusu iroi manamu khara namine. Ise maipakpi abothegi nupi noinoibisya iroi maraktaga sangkhrabadi khandokpa yam wani haiba. Asi haiduna maipakpi amadi Thoinu anidu nokli. Makhoigi tungda lakliba abothedu mathanta asumna haisai. Aigi nupi noinoibisya makhoi ani sangdana kaya thina sidarimi yemu. Aigi nupina saba takpa khra phabagi masa khra noibasida moi ani naga iroi mali iroi marakta sangkhrabadi khandokpa yam wagani kasu haijabasari. Aigi nupibu iroi mali haibagi hanubi noini hujik nungaini. Si hairaga pothena magi mangna chatliba maipakpi amadi Thoinu anida asumna hairei. Ho ini akhoibi ani amta ngai bihu ai wa khra khasi haijauge. Maipakpina Thoinuda asumna hairei. Hai Thoinu abothena akhoibi ni ka haribasibo aikhoini da oirabasa. Thoinu nam si maipakpia lambisida chatlibasya aikhoini khaktani adunadi abothena akhoibi ani harisya aikhoini da soitna oigani. Aduda maipakpi khara saurapna abotheda asumna hairei. Hai abothya nangna akhoibi ani haribado Thoinu aikhoini da hariba natro. Aduda abothena asumna khumlei. Mani kai akhoibi ani ani dani aina haribado. Thoinu sauna kariya nangna aikhoida akhoibi hekta haiba yabro aikhoibu kadaida khuirage haiba. Is khuida loirabasida kadaida khuigi ga swaijari oini akhoibi ani nayasingdo kiendogi thok thok nomlabo noina karigino. Aigi nupibu iroi tharobi mali kaina haribado nate ai mai saung leise karisu bidraba haiba. Aduda maipakpina hai karino nangna natuni na iroi tharobi manbi maselakle aduda aikhoidi iroi oraboi ningdana iroi tharobi mali haibani. Aduda nangdi yam sauning luriba oireko iroi manbaduda mali haibani kaino. Maipakpigi waduda abothedu sauna asumna haizei. Aigi nupibu amukasu iroi mali haikrani. Pai hanubi noi nayado ai satokpa tare nausi. Si hairaga abothe sangsili aduga maipakpi amadi Thoinu anidu chaplaga maya satke tawi. Aduda Thoinu na asumna hairei. Hai abothe naine yadu kana chinganu ne nangbo. Maipakpisu ayoi mas haiduna asumna hairi. Hai abothya aikhoine matungdaga nangi nupise iroi malika amuk hana haizararoiko ado nangna paiba inegi yado thenglakano nabani yadremi. Abothesu ahal anidubu thadoklaga asumna hairei. Masigidi nayasikto satpiroge aduga matungda aigi nupida iroi tharobi malika hek hairaba nayado thok thok chatoi khak. Si hairamlaga abothedu mayumda muk hanki. Maipakpina Thoinuda asumna hairei. Thoinu abothe sibu nahan makhaisu asumainaga sathibra haibani. Mana waga yam kana ngangbasya aidi ngasi tabu uzarinya. Thoinu nam adoni se maipakpi aisu ngasi na hanmani mana sumainaga wa ngangba tarise. Is aikhoy ani gi yasya loina satlamdo bu khasik ta ngaida
ꯃꯇꯨꯡꯒ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯏꯔꯣꯏ ꯃꯥꯂꯤꯒ ꯍꯥꯏꯔꯨꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯏꯌꯥꯛ ꯂꯣꯏꯅꯃꯛ ꯁꯥꯠꯇꯣꯛꯄꯤꯈꯤꯗꯅꯅꯦ ꯆꯥꯛ ꯆꯥꯕꯒ ꯉꯝꯃꯣꯏꯀꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯥꯏꯄꯥꯛꯄꯤ ꯑꯃꯗꯤ ꯊꯣꯏꯅꯨ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗꯅ ꯊꯥꯒꯣꯏꯁꯨ ꯃꯥꯒꯤ ꯆꯥꯟꯅꯖꯕꯤ ꯃꯇꯥ ꯁꯥꯈꯤꯒ ꯃꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯆꯦꯜꯂꯛꯄꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯊꯥꯒꯣꯏꯅ ꯃꯥꯒꯤ ꯃꯇꯥ ꯁꯥꯈꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯉꯔꯥꯡꯁꯤ ꯊꯦꯡꯖꯤꯜꯂꯛꯂꯕꯗꯨꯗ ꯏꯆꯥꯅꯨꯄꯥꯅ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯏ ꯑꯗꯨꯗꯩꯗꯤ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣꯏꯗꯅ ꯊꯣꯛꯂꯒ ꯍꯦꯛ ꯌꯦꯡꯂꯨꯔꯤ ꯑꯗꯨꯗ ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯏꯆꯥꯅꯨꯄꯥ ꯕꯣꯙꯤꯁꯤ ꯄꯣꯗꯨꯅ ꯍꯦꯛꯇ ꯂꯩꯔꯝꯕꯅꯦ ꯃꯤ ꯁꯥꯈꯤ ꯅꯪꯕꯣ ꯑꯩꯗꯤ ꯏꯆꯥꯅꯨꯄꯥꯗꯣ ꯁꯟꯗ ꯇꯣꯡꯗꯨꯅ ꯂꯥꯛꯂꯦꯗꯅ ꯈꯜꯂꯨꯔꯤ ꯑꯗꯨꯒꯗꯤ ꯏꯃꯧ ꯅꯨꯄꯤꯁꯤꯗ ꯄꯣꯔꯒ ꯆꯦꯜꯂꯛꯄ ꯑꯣꯏꯔꯝꯃꯤ ꯑꯗꯨꯗ ꯁꯥꯈꯤꯅ ꯍꯩꯃ ꯃꯈꯣꯏꯒꯤ ꯈꯨꯆꯦꯟꯗꯨꯗꯤ ꯀꯔꯤ ꯈꯨꯆꯦꯟꯅꯣ ꯃꯤ ꯈꯣꯏꯅ ꯆꯦꯟꯕꯒ ꯃꯥꯟꯅꯗꯦꯅꯤ ꯑꯣ ꯈꯪꯗ꯭ꯔꯦ ꯃꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯦꯟꯕꯁꯦ ꯅꯨꯄꯤꯗꯨ ꯅꯨꯄꯥꯗꯣ ꯄꯣꯔꯒ ꯂꯣꯏꯅ ꯆꯦꯟꯅꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯗꯨ ꯁꯥꯈꯤ ꯍꯣꯔꯦꯟꯗꯤ ꯅꯪꯁꯨ ꯏꯃꯧ ꯅꯨꯄꯤ ꯊꯤꯟꯕꯗೋ ꯌꯥꯎꯒꯗꯧꯅꯤꯀꯣ ꯌꯥꯎꯊꯣꯛꯂꯒ ꯂꯣꯏꯔꯦꯗꯅ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯍꯣꯔꯦꯟ ꯊꯤꯜꯂꯝꯗꯥꯏꯗꯣ ꯑꯗꯨꯗ ꯍꯦꯛ ꯂꯥꯛꯂꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯈꯤꯁꯨ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯜꯂꯛꯂꯕꯗꯨꯗ ꯅꯣꯏꯅꯣꯏꯕꯤꯁꯨ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯕꯣꯊꯤ ꯑꯃꯗꯤ ꯅꯣꯏꯅꯣꯏꯕꯤ ꯑꯅꯤꯁꯨ ꯂꯨꯍꯣꯡꯂꯝꯃꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯃꯅꯦꯝ ꯊꯥꯒꯣꯏ ꯑꯃꯗꯤ ꯃꯃꯧ ꯅꯣꯏꯅꯣꯏꯕꯤ ꯑꯅꯤꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯆꯥꯟꯅꯔꯛꯇ꯭ꯔꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯈꯠꯅꯗꯨꯅ ꯂꯥꯎꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯅꯤ ꯊꯥꯒꯣꯏꯗꯨ ꯆꯥꯛ ꯀꯟꯅ ꯆꯥꯔꯤ ꯆꯥꯛ ꯆꯥꯅ ꯊꯥꯒꯣꯏꯅ ꯃꯃꯧ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯩ ꯃꯧ ꯆꯥꯛ ꯏꯟꯁꯥꯡꯁꯤꯕꯨ ꯈꯔ ꯍꯥꯎꯅ ꯊꯨꯝꯅ ꯊꯣꯡꯕ ꯌꯥꯗꯕ꯭ꯔꯣ ꯀꯔꯤ ꯆꯥꯛꯊꯣꯡ ꯂꯥꯡꯊꯣꯡꯅꯣꯅꯦ ꯅꯪꯅ ꯊꯣꯡꯂꯤꯕꯁꯤꯕꯣ ꯑꯗꯨꯗ ꯃꯃꯧ ꯅꯨꯄꯤ ꯅꯣꯏꯅꯣꯏꯕꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯀꯩꯅꯣ ꯏꯃꯥ ꯅꯣꯡꯃꯒꯤ ꯊꯣꯡꯂꯝꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯍꯥꯎꯒꯦꯔꯥ ꯍꯥꯎꯔꯣꯏꯔꯥ ꯄꯪꯆꯥꯕ ꯆꯥꯕ ꯌꯥꯗ꯭ꯔꯣ ꯍꯥꯎꯏꯒ ꯍꯥꯎꯇꯦꯒꯅ ꯑꯃꯨꯛꯇꯣꯏꯕ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯆꯥꯕ ꯊꯛꯄꯗ ꯑꯗꯨꯛ ꯌꯥꯝꯅ ꯆꯤꯜꯍꯥꯎ ꯊꯤꯕꯤꯔꯤꯕꯗꯨꯕꯣ ꯍꯥꯏ ꯑꯩꯗꯤ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯍꯥꯎꯇ꯭ꯔꯕꯗꯤ ꯆꯥꯗꯦꯁꯦ ꯅꯪ ꯈꯪꯗꯕ꯭ꯔꯣ ꯍꯣꯅꯦ ꯑꯍꯥꯎꯕꯗꯣ ꯆꯥꯅꯤꯡꯂꯕꯗꯤ ꯅꯁꯥꯅ ꯊꯣꯡꯂꯒ ꯆꯥꯖꯧ ꯌꯥꯗ꯭ꯔꯣ ꯊꯣꯡꯕꯗꯤ ꯇꯜꯂꯤꯅꯦ ꯑꯗꯨꯒ ꯑꯍꯥꯎꯕꯒꯁꯨ ꯆꯥꯅꯤꯡꯂꯤꯌꯦ ꯈꯨꯠ ꯄꯥꯜꯂꯤꯕꯁꯦ ꯆꯥꯛ ꯍꯣꯡꯅꯕ ꯈꯛꯇꯗꯤ ꯅꯠꯇꯦꯌꯦ ꯏꯃꯥ ꯏꯄꯦꯝꯃ ꯑꯁꯨꯛ ꯃꯆꯤꯟ ꯀꯟꯕ ꯃꯧ ꯑꯁꯤꯕꯨ ꯀꯔꯝꯕ ꯗꯥꯇꯨꯅ ꯁꯥꯔꯛꯄꯅꯣ ꯈꯪꯗꯦꯅꯦ ꯅꯪꯁꯦ ꯍꯦꯛ ꯆꯦꯜꯂꯛꯄ ꯅꯨꯃꯤꯠꯇꯒꯤ ꯐꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯅ ꯑꯗꯨꯝ ꯈꯪꯈ꯭ꯔꯕꯅꯤ ꯑꯍꯥꯌꯣ ꯏꯃꯥꯗꯤ ꯌꯥꯝ ꯐꯔꯦꯗ ꯌꯥꯝ ꯑꯐꯕꯤꯅꯤꯀꯣ ꯑꯩꯅꯦ ꯃꯁꯤꯒꯤ ꯆꯤꯡꯒꯟꯕꯤ ꯃꯧ ꯑꯁꯤꯒ ꯑꯣꯟꯁꯤꯟꯅꯕ ꯇꯟꯖꯩ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯗ ꯀꯗꯥꯏꯗꯅꯣꯝ ꯆꯠꯆꯍꯧꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯒꯣꯏꯗꯨ ꯆꯥꯛ ꯆꯥꯕꯩ ꯆꯥꯗꯕꯩ ꯇꯧꯗꯨꯅ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯅꯦ ꯃꯃꯧ ꯑꯅꯤꯁꯤ ꯑꯗꯨꯃꯛ ꯈꯠꯅꯗꯨꯅ ꯂꯩꯔꯝꯃꯤ ꯊꯥꯒꯣꯏ ꯃꯥꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯃꯆꯥꯅꯨꯄꯥ ꯑꯕꯣꯙꯤꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯒꯣꯏꯗꯨ ꯃꯥꯒ ꯋꯥꯈꯜ ꯈꯔ ꯆꯥꯟꯅꯖꯕꯤ ꯑꯉꯧꯕꯤꯒꯤ ꯌꯨꯝꯗ ꯃꯤꯋꯥ ꯉꯥꯡꯅꯕ ꯂꯥꯛꯂꯝꯃꯤ ꯊꯥꯒꯣꯏ ꯂꯥꯛꯄ ꯎꯕꯗ ꯑꯉꯧꯕꯤ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯃꯁꯤꯟ ꯀꯟꯕꯗ ꯂꯩꯀꯥꯏꯁꯤꯒꯤ ꯃꯀꯣꯛ ꯇꯥꯕꯤ ꯏꯆꯦ ꯊꯥꯒꯣꯏꯁꯦ ꯑꯃꯨꯛ ꯂꯥꯛꯏꯅꯦ ꯁꯤ ꯍꯥꯏꯔꯒ ꯑꯉꯧꯕꯤꯗꯨ ꯊꯥꯒꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯍꯔꯥꯎꯅꯒ ꯀꯧꯁꯤꯜꯂꯤ ꯍꯩꯃ ꯏꯆꯦ ꯊꯥꯒꯣꯏ ꯂꯥꯛꯄꯤꯔꯤꯗꯅ ꯑꯩꯗꯤ ꯏꯆꯦ ꯊꯥꯒꯣꯏꯅ ꯑꯩꯒꯤ ꯌꯨꯝꯁꯤ ꯂꯥꯛꯈꯤꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯗꯅ ꯏꯆꯦ ꯊꯥꯒꯣꯏꯕꯨ ꯁꯣꯜꯂꯝꯂꯤꯕꯅꯤ ꯊꯥꯒꯣꯏꯅ ꯑꯉꯧꯕꯤꯌꯥ ꯅꯪꯁꯨꯅꯤ ꯑꯩ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯃꯤꯒꯤ ꯁꯤꯇ꯭ꯔ ꯀꯨꯞꯇ꯭ꯔ ꯌꯦꯡꯗꯨꯅ ꯋꯥꯔꯦꯝ ꯉꯥꯡꯅꯅꯕ ꯅꯄꯥꯡ ꯂꯩꯔꯝꯂꯔꯣꯏꯗꯣ ꯏꯆꯦ ꯊꯥꯒꯣꯏ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯃꯤꯒꯤ ꯁꯤꯇ꯭ꯔ ꯀꯨꯞꯇ꯭ꯔ ꯌꯦꯡꯗꯨꯅ ꯏꯊꯟꯇ ꯋꯥꯔꯦꯝ ꯉꯥꯡꯕꯗꯣ ꯅꯨꯡꯉꯥꯏꯇꯗꯅ ꯋꯥꯅ ꯂꯩꯔꯝꯂꯤꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯦꯗꯅ ꯅꯍꯥꯟꯗꯒꯤ ꯋꯥꯔꯦꯝ ꯉꯥꯡꯅꯗꯕꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯗꯒꯥꯁꯦ ꯌꯣꯠꯁꯤꯜꯂꯨ ꯍꯥꯏꯕ ꯌꯥꯗ ꯂꯩꯔꯛꯂꯤꯕꯅꯤ ꯑꯗꯨꯗ ꯉꯁꯤꯗꯤ ꯆꯥꯛ ꯆꯪꯅꯅꯕ ꯋꯥꯔꯦꯝ ꯑꯔꯩꯕ ꯃꯈꯩꯅꯦ ꯉꯥꯡꯅꯔꯁꯤꯗꯣ ꯀꯅꯥꯒꯤ ꯏꯃꯨꯡꯗ ꯀꯔꯤ ꯇꯧꯈ꯭ꯔꯦꯗꯣ ꯑꯉꯧꯕꯤꯌꯥ ꯅꯪꯗꯤ ꯂꯣꯏꯅ ꯈꯪꯂꯝꯒꯅꯤ ꯑꯗꯨꯅ ꯈꯔ ꯅꯨꯡꯉꯥꯏꯗꯧꯕ ꯈꯜꯂꯒꯅꯦ ꯍꯧꯗꯣꯔꯛꯑꯣ ꯑꯗꯨꯒ ꯋꯥꯔꯦꯝ ꯉꯥꯡꯕ ꯍꯦꯛ ꯇꯧꯔꯁꯤ ꯑꯉꯧꯕꯤ ꯃꯕꯨꯛꯅꯤꯡꯗ ꯁꯨꯝꯅ ꯈꯟꯖꯩ ꯀꯥꯟꯅꯗꯦ ꯉꯁꯤꯗꯤ ꯃꯣꯏ ꯃꯅꯦ ꯃꯃꯧꯒꯤ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯍꯧꯗꯣꯛꯂꯒꯦ ꯃꯅꯦ ꯃꯃꯧꯒꯤ ꯋꯥ ꯑꯣꯏꯅ ꯍꯧꯗꯣꯛꯂꯒꯦ ꯈꯟꯗꯨꯅ ꯑꯉꯧꯕꯤꯅ ꯊꯥꯒꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯊꯥꯒꯣꯏꯒꯤ ꯅꯃꯧ ꯅꯨꯄꯤꯗꯨꯕꯨ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ꯭ꯔꯣ ꯋꯥ ꯉꯥꯡꯕꯗꯒ ꯔꯥꯁꯤ ꯂꯩꯈꯣꯜ ꯆꯦꯟꯕ꯭ꯔꯥ ꯍꯥꯏꯕ ꯑꯉꯧꯕꯤꯅ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯍꯪꯂꯛꯄꯗꯨꯗ ꯊꯥꯒꯣꯏꯁꯨ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯃꯁꯤꯒꯤ ꯑꯉꯧꯕꯤꯁꯦ ꯃꯤꯒꯤ ꯏꯃꯨꯡꯒꯤ ꯑꯁꯣꯏꯕ ꯌꯦꯡꯂꯒ ꯋꯥꯔꯦꯝ ꯉꯥꯡꯅꯁꯤꯔꯒ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯍꯪꯂꯛꯏꯅꯦ ꯃꯥꯒꯤꯁꯦ ꯍꯥꯏꯒ ꯌꯥꯎꯅ ꯍꯥꯏꯔꯤꯕꯅꯦꯕ ꯊꯥꯒꯣꯏ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯉꯧꯕꯤꯌꯥ ꯅꯪꯁꯨ ꯃꯤꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯦꯝ ꯉꯥꯡꯅꯁꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯑꯣꯏꯅ ꯍꯦꯛ ꯇꯥꯎꯗꯣꯔꯛꯄꯅꯤꯅꯦꯀꯣ ꯑꯗꯨꯗ ꯑꯉꯧꯕꯤꯗꯨꯁꯨ ꯀꯩꯁꯨ ꯈꯪꯗꯕ ꯏꯆꯝ ꯆꯝꯅ ꯍꯪꯕ ꯁꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩꯃ ꯏꯆꯦ ꯊꯥꯒꯣꯏꯗꯤ ꯋꯥꯈꯜꯗꯣ ꯂꯥꯟꯅ ꯈꯜꯂꯕ ꯃꯥꯜꯂꯤ ꯑꯩꯗꯤ ꯁꯨꯝꯅ ꯁꯨꯝ ꯏꯆꯦꯒꯤ ꯏꯃꯧꯗꯣ ꯃꯤ ꯈꯣꯟꯕ ꯍꯩꯕ꯭ꯔꯥ ꯈꯪꯅꯤꯡꯗꯅ ꯍꯪꯕꯅꯤꯀꯣ ꯅꯅꯥꯎꯕꯨ ꯑꯃꯨꯛ ꯂꯥꯟꯅꯗꯤ ꯈꯟꯕꯤꯅꯨꯀꯣ
ꯍꯣꯏꯗ ꯑꯉꯧꯕꯤ ꯅꯪꯅꯕꯨꯗꯤ ꯈꯪꯅꯤꯡꯗꯅ ꯁꯨꯝꯅ ꯍꯪꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯗ ꯑꯩꯅ ꯋꯥꯔꯦꯝ ꯉꯥꯡꯁꯤ ꯋꯥꯔꯤ ꯍꯧꯗꯣꯔꯛꯎ ꯍꯥꯏꯕꯗꯨꯗ ꯅꯪꯅ ꯑꯩꯒꯤ ꯏꯃꯧꯒꯤ ꯃꯇꯥꯡꯗ ꯍꯦꯛ ꯍꯪꯂꯛꯄꯗꯨꯗ ꯋꯥꯈꯜꯁꯦ ꯐꯠꯇꯕ ꯈꯜꯂꯤꯕ ꯀꯗꯥꯏꯗꯒꯤ ꯑꯩꯗꯤ ꯁꯨꯝ ꯏꯆꯦꯒꯤ ꯏꯃꯧꯗꯣ ꯐꯕ꯭ꯔꯥ ꯈꯪꯅꯤꯡꯗꯅ ꯍꯪꯕꯅꯤ ꯏꯆꯦꯗꯤ ꯅꯃꯧ ꯅꯨꯄꯤ ꯍꯦꯛ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯑꯩꯒꯤꯗꯒ ꯂꯥꯛꯈꯤꯗ꯭ꯔꯦꯗꯣ ꯑꯗꯨꯗꯗꯤ ꯅꯃꯧꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈ꯭ꯔꯕ ꯃꯥꯟꯗꯅ ꯍꯪꯕꯅꯤꯀꯣ ꯏꯆꯦ ꯊꯥꯒꯣꯏ ꯑꯗꯨꯗ ꯊꯥꯒꯣꯏꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯑꯉꯧꯕꯤ ꯀꯗꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕꯅꯣꯗ ꯑꯩꯒꯤ ꯏꯃꯧꯗꯨꯁꯨ ꯄꯨꯔꯥ ꯑꯌꯥꯕꯤꯅꯤ ꯑꯩꯅꯒ ꯄꯥꯛ ꯍꯦꯛ ꯍꯦꯟꯖꯤꯟꯕ ꯉꯝꯕ ꯅꯠꯇꯦꯗ ꯏꯃꯧꯗꯨꯒ ꯍꯦꯛ ꯂꯥꯎꯅꯔꯤꯉꯩꯗ ꯑꯩꯁꯦ ꯅꯪꯒꯤꯁꯦ ꯂꯥꯛꯄ ꯁꯪꯗꯕꯅꯤꯅꯦ ꯊꯥꯒꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯉꯧꯕꯤ ꯃꯥꯗꯤ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯂꯩꯀꯥꯏꯁꯤꯗ ꯃꯆꯤꯟ ꯀꯟꯕꯗ ꯂꯝꯕꯥ ꯄꯥꯕꯤꯗꯕ ꯂꯩꯇ꯭ꯔꯦꯅ ꯃꯨꯛꯈꯥꯏꯔꯝꯃꯤꯁꯦ ꯊꯥꯒꯣꯏꯁꯦ ꯍꯧꯖꯤꯛꯇꯤ ꯃꯥꯒ ꯂꯝꯕꯥ ꯄꯥꯅꯕ ꯃꯃꯧ ꯅꯨꯄꯤ ꯑꯃꯗꯤ ꯂꯥꯛꯂꯕꯀꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯁꯤ ꯍꯥꯏꯔꯒ ꯃꯊꯃꯣꯏꯗ ꯄꯦꯟꯅ ꯅꯣꯛꯆꯔꯤ ꯑꯗꯨꯒ ꯊꯥꯒꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯑꯉꯧꯕꯤ ꯀꯔꯤꯅꯣ ꯍꯥꯏꯕꯤ ꯅꯪꯅ ꯅꯣꯛꯅꯤꯒ ꯇꯧꯔꯗꯅ ꯅꯊꯟꯇ ꯑꯃꯨꯛ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯤꯕꯗꯨꯕꯣ ꯀꯔꯤ ꯋꯥꯈꯜꯅꯣ ꯅꯪꯅ ꯁꯨꯝꯂꯤꯕꯗꯨꯕꯣ ꯏꯆꯦ ꯁꯤ ꯊꯥꯒꯣꯏ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯁꯤꯅꯤ ꯂꯩꯀꯥꯏꯁꯤꯗ ꯃꯆꯤꯟ ꯀꯟꯕꯗ ꯏꯆꯦ ꯊꯥꯒꯣꯏ ꯍꯥꯏꯅꯔꯤꯕꯅꯤꯗꯣ ꯏꯆꯦ ꯊꯥꯒꯣꯏꯕꯨ ꯂꯝꯕꯥ ꯄꯥꯕꯤꯗꯕ ꯂꯩꯀꯥꯏꯁꯤꯗ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦꯗꯣ ꯑꯁꯨꯛ ꯃꯆꯤꯜ ꯀꯟꯈ꯭ꯔꯕꯤ ꯏꯆꯦ ꯊꯥꯒꯣꯏꯅ ꯅꯃꯧ ꯅꯨꯄꯤ ꯉꯔꯥꯡꯇ ꯂꯥꯛꯄꯤꯗꯨꯅ ꯍꯦꯟꯖꯤꯟꯕ ꯉꯝꯗꯦꯒ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯁꯨꯝ ꯅꯨꯡꯉꯥꯏꯇꯗꯅ ꯋꯥꯈꯜ ꯑꯃ ꯇꯧꯔꯤꯕꯅꯤ ꯑꯗꯨꯗ ꯊꯥꯒꯣꯏꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨꯅꯤ ꯂꯩꯀꯥꯏꯁꯤꯗ ꯊꯥꯒꯣꯏ ꯑꯩꯒꯤ ꯏꯃꯤꯡ ꯄꯟꯈ꯭ꯔꯕꯗꯤ ꯃꯤ ꯀꯅꯥꯁꯨ ꯍꯦꯟꯖꯤꯟꯕ ꯉꯝꯕ ꯅꯠꯇꯦꯗꯣ ꯑꯗꯣ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯁꯤꯗꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯦꯃꯤ ꯑꯉꯧꯕꯤꯅꯀꯣ ꯍꯣꯏꯅꯦ ꯏꯆꯦ ꯊꯥꯒꯣꯏꯒꯤ ꯏꯃꯧ ꯅꯨꯄꯤꯗꯣ ꯍꯦꯛ ꯌꯦꯡꯕꯗ ꯃꯁꯤꯡ ꯃꯁꯣꯟ ꯑꯃ ꯏꯇꯧ ꯇꯧꯔꯝꯒꯗꯧ ꯃꯥꯜꯂꯤ ꯑꯩꯅ ꯈꯟꯕꯗꯨꯅꯤꯅꯦ ꯑꯗꯣ ꯏꯆꯦꯅ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯅ ꯅꯃꯧ ꯅꯨꯄꯤ ꯑꯗꯨꯒꯗꯤ ꯈꯠꯅꯕꯗꯤ ꯍꯧꯖꯔꯨꯅꯨꯀꯣ ꯀꯅꯥꯅ ꯈꯪꯅꯤ ꯅꯃꯧ ꯅꯨꯄꯤꯗꯨꯅ ꯃꯁꯥ ꯃꯎꯒꯗꯣ ꯅꯣꯏ ꯆꯥꯎꯔꯦ ꯏꯆꯦ ꯊꯥꯒꯣꯏꯁꯤ ꯑꯃꯨꯛ ꯃꯆꯦꯠ ꯁꯦꯠꯄꯤꯈꯤꯗꯅꯅꯦ ꯍꯧꯒꯠ ꯀꯥꯈꯠꯄꯒ ꯉꯝꯃꯣꯏꯀꯣ ꯑꯉꯧꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯒꯣꯏꯁꯨ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯦꯔꯥ ꯑꯉꯧꯕꯤ ꯅꯪꯒꯤ ꯋꯥꯗꯣ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯀꯣ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯃꯥꯟꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯅꯪ ꯑꯩꯒꯤ ꯃꯤꯍꯨꯜꯗꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯍꯧꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯀꯔꯤꯅꯣ ꯏꯆꯦ ꯊꯥꯒꯣꯏꯅ ꯀꯟꯊꯤ ꯊꯣꯛꯄ ꯃꯈꯩ ꯁꯧꯒꯠꯄꯤꯔꯛꯂꯤꯕꯗꯨꯕꯣ ꯅꯅꯥꯎꯅ ꯍꯥꯏꯖꯕꯗꯤ ꯏꯆꯦ ꯊꯥꯒꯣꯏꯅ ꯑꯩꯕꯨ ꯂꯥꯏꯅ ꯐꯨꯕꯗꯣ ꯑꯗꯨꯝꯍꯥꯏꯅꯗꯤ ꯅꯃꯧ ꯅꯨꯄꯤꯗꯨꯗ ꯐꯨꯕ ꯉꯝꯂꯣꯏꯈꯛ ꯍꯥꯏꯖꯕꯅꯤ ꯇꯁꯦꯡꯕꯗꯤ ꯑꯉꯧꯕꯤꯁꯤ ꯃꯌꯨꯝ ꯄꯥꯜꯂꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯊꯥꯒꯣꯏꯅ ꯐꯨꯊꯈꯤꯕꯅꯤ ꯑꯗꯨꯗꯒꯤ ꯊꯥꯒꯣꯏꯕꯨ ꯀꯤꯗꯨꯅ ꯊꯥꯒꯣꯏꯒ ꯑꯗꯨꯃꯛ ꯄꯨꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯊꯥꯒꯣꯏꯗ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯁꯤꯡꯂꯒ ꯂꯩꯔꯤꯕꯅꯤ ꯊꯥꯒꯣꯏꯅ ꯏꯃꯧ ꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯃꯁꯥ ꯃꯎ ꯐꯕ ꯍꯦꯜꯂꯤ ꯑꯗꯨꯅ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯅꯤꯡꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯉꯧꯕꯤ ꯅꯪꯒꯤꯁꯦ ꯍꯣꯏ ꯑꯗꯨꯅꯤ ꯅꯅꯥꯎꯅ ꯍꯥꯏꯖꯔꯤꯁꯦ ꯑꯩꯗꯤ ꯏꯁꯥ ꯁꯣꯟꯕꯅꯤꯅ ꯏꯆꯦ ꯊꯥꯒꯣꯏꯅ ꯌꯥꯝ ꯂꯥꯏꯅ ꯐꯨꯈꯤꯗꯅ ꯅꯃꯧꯗꯨꯗꯤ ꯑꯩꯗꯧꯅ ꯃꯁꯥ ꯁꯣꯟꯕꯁꯨ ꯅꯠꯇꯦꯗꯣ ꯑꯣꯟꯈꯠꯂꯛꯂꯒ ꯃꯈꯨꯠ ꯍꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯉꯧꯕꯤ ꯏꯃꯧ ꯅꯨꯄꯤꯒꯩꯒ ꯀꯅꯥꯅ ꯉꯝꯒꯦꯗꯣ ꯅꯃꯤꯠ ꯊꯤꯠ ꯌꯦꯡꯉꯨ ꯑꯩ ꯆꯠꯂꯦ ꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯒꯣꯏꯗꯨ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯑꯉꯧꯕꯤ ꯊꯥꯒꯣꯏꯅ ꯆꯠꯈ꯭ꯔꯤꯕꯗꯨꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯁꯤꯗ ꯇꯥꯅꯕ ꯑꯉꯧꯕꯤ ꯑꯩꯅ ꯊꯑꯣꯏꯅ ꯁꯤꯜꯂꯤꯕꯅꯤ ꯃꯅꯤ ꯃꯃꯧꯅ ꯐꯨꯅꯕꯗ ꯅꯃꯧ ꯅꯨꯄꯤ ꯅꯪꯕꯨ ꯐꯨꯕꯗꯣ ꯑꯗꯨꯅꯤ ꯑꯩꯅ ꯏꯃꯤꯠꯁꯦ ꯄꯦꯟꯅ ꯌꯦꯡꯒꯗꯧꯔꯤꯕꯁꯤ ꯁꯤ ꯍꯥꯏꯔꯒ ꯑꯉꯧꯕꯤꯗꯨ ꯈꯥꯛꯅ ꯅꯣꯛꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯣꯏꯅꯣꯏꯕꯤꯅ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠ ꯂꯩꯔꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤꯕꯗꯨ ꯑꯉꯧꯕꯤꯅ ꯍꯦꯛ ꯎꯔꯝꯃꯤ ꯑꯗꯨꯗ ꯇꯥꯟꯖꯥ ꯆꯥꯔꯦ ꯈꯜꯂꯗꯨꯅ ꯑꯉꯧꯕꯤꯅ ꯅꯣꯏꯅꯣꯏꯕꯤꯕꯨ ꯀꯧꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯖꯜꯂꯤ ꯏꯕꯦꯝꯃ ꯅꯣꯏꯅꯣꯏꯕꯤ ꯅꯪꯕꯨ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠ ꯂꯩꯔꯨꯔꯤꯕ ꯍꯥꯏꯗꯨꯔꯣ ꯍꯣꯏꯅꯦ ꯑꯩ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯈꯔ ꯂꯩꯖꯔꯨꯕꯅꯤ ꯑꯗꯣ ꯏꯕꯦꯝꯃ ꯅꯣꯏꯅꯣꯏꯕꯤ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯏꯅꯦ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ ꯀꯔꯤ ꯋꯥꯅꯣ ꯏꯅꯦ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯀꯩꯁꯨ ꯂꯥꯟꯅ ꯈꯜꯂꯣꯏ ꯑꯉꯧꯕꯤꯅ ꯃꯆꯨꯗꯨ ꯇꯞ ꯇꯥꯃꯈꯩ ꯊꯥꯛꯆꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯅꯣꯏꯅꯣꯏꯕꯤ ꯅꯪꯅ ꯅꯅꯦꯝ ꯊꯥꯒꯣꯏꯕꯨ ꯌꯥꯝ ꯊꯤꯅ ꯇꯧꯕꯤ ꯆꯥꯛꯀꯁꯦ ꯄꯥꯛꯅ ꯄꯤꯖꯗꯦ ꯆꯔꯥꯒ ꯌꯥꯝ ꯇꯣꯏꯅ ꯍꯦꯜꯍꯜꯂꯦ ꯍꯥꯏꯗꯅ ꯅꯅꯦꯝ ꯊꯥꯒꯣꯏꯅ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤ ꯈꯨꯗꯤꯡꯗ ꯆꯠꯇꯅ ꯄꯥꯎ ꯇꯝꯂꯤꯕꯁꯤꯕꯨ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕ ꯅꯠꯇꯦ ꯅꯪꯅꯕꯨ ꯅꯅꯦꯝꯗꯣ ꯆꯔꯥꯒ ꯍꯦꯜꯍꯟꯕ꯭ꯔꯥ ꯍꯥꯏꯕ ꯃꯅꯦꯝꯅ ꯂꯩꯀꯥꯏꯒꯤ ꯃꯤꯗ ꯃꯥꯕꯨ ꯆꯔꯥ ꯍꯦꯜꯍꯜꯂꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯃꯤ ꯍꯥꯏꯕꯗꯨꯗ ꯅꯣꯏꯅꯣꯏꯕꯤꯗꯨ ꯃꯅꯥ ꯄꯥꯏꯕ ꯌꯥꯗꯕ ꯃꯈꯩ ꯁꯥꯎꯔꯝꯃꯤ ꯑꯩꯒꯤ ꯏꯅꯦꯃꯛꯅ ꯃꯃꯧ ꯑꯩꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯐꯠꯇꯕꯤ ꯃꯅꯦꯝ ꯑꯣꯏꯕꯤ ꯃꯧ ꯇꯥꯍꯟꯕꯀꯣ ꯇꯧꯁꯨ ꯇꯧꯗꯕ ꯊꯕꯛꯇꯨꯕꯨ ꯇꯧꯕ ꯍꯦꯛ ꯍꯥꯏꯖꯤꯟꯕ ꯐꯩ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯆꯔꯥ ꯍꯦꯜꯍꯟꯒꯦ ꯃꯥꯒꯤ ꯆꯥꯛ ꯑꯃꯇ ꯍꯥꯞꯄꯣꯏ ꯈꯪꯒꯅꯤ ꯁꯤ ꯍꯥꯏꯔꯝꯂꯒ ꯅꯣꯏꯅꯣꯏꯕꯤ ꯁꯥꯎꯅ ꯃꯌꯨꯝꯗ ꯆꯠꯈꯤ ꯑꯉꯧꯕꯤ ꯅꯣꯛꯂꯒ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯩꯅ ꯀꯥꯟꯕ ꯍꯨꯁꯤ ꯅꯣꯏꯅꯣꯏꯕꯤꯁꯦ ꯄꯥꯗꯤ ꯐꯖꯅ ꯄꯥꯜꯂꯦ
ꯌꯥꯝ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯍꯣꯔꯦꯟꯗꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯔꯅꯤꯗꯣ ꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯗ ꯊꯥꯒꯣꯏꯁꯨ ꯅꯨꯄꯤ ꯑꯃꯒ ꯅꯣꯛꯅꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯗꯨ ꯍꯦꯛ ꯎꯔꯦ ꯑꯉꯧꯕꯤꯗꯨ ꯊꯥꯒꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯏꯆꯦ ꯊꯥꯒꯣꯏ ꯅꯅꯥꯎ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ ꯍꯥꯏ ꯑꯉꯧꯕꯤ ꯀꯔꯤ ꯋꯥꯅꯣ ꯀꯅꯥꯒꯤ ꯏꯃꯨꯡ ꯈꯠꯅꯍꯧꯔꯒꯦ ꯋꯥꯔꯦꯝ ꯉꯥꯡꯅꯕ ꯅꯨꯡꯉꯥꯏꯗꯧ ꯋꯥꯔꯣ ꯍꯥ ꯏꯆꯦ ꯊꯥꯒꯣꯏ ꯋꯥꯔꯦꯝ ꯉꯥꯡꯅꯕ ꯌꯥꯕ ꯋꯥ ꯅꯠꯇꯤꯌꯦ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕꯁꯤꯗꯤ ꯑꯣ ꯑꯗꯨꯕꯨ ꯍꯥꯏꯕ ꯁꯨꯝ ꯀꯣꯠꯊꯗꯨꯅ ꯂꯩꯇ꯭ꯔꯕꯁꯨ ꯁꯠ ꯁꯠ ꯍꯥꯏꯕ ꯌꯥꯗ꯭ꯔꯥ ꯍꯩꯋꯥꯅꯤ ꯑꯉꯧꯕꯤ ꯅꯪꯕꯣ ꯅꯪ ꯑꯃꯅꯦ ꯄꯥꯎ ꯇꯝꯕꯗ ꯀꯣꯠꯊꯈꯤꯕꯁꯤꯅꯅꯦ ꯑꯣꯅꯦ ꯏꯆꯦꯒꯤ ꯏꯃꯧ ꯅꯨꯄꯤ ꯅꯣꯏꯅꯣꯏꯕꯤꯗꯣ ꯑꯗꯨꯒ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯗꯨꯗ ꯑꯩꯅ ꯇꯨꯃꯤꯟꯅ ꯆꯪꯁꯤꯜꯂꯒ ꯇꯥꯔꯨꯕꯅꯤ ꯑꯗꯨꯗꯅꯦ ꯑꯉꯧꯕꯤꯅ ꯋꯥꯐꯝꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯈꯪꯅꯤꯡꯃꯟꯈ꯭ꯔꯗꯅ ꯊꯥꯒꯣꯏꯅ ꯃꯔꯛ ꯐꯠꯊꯜꯂꯛꯏ ꯍꯩ ꯑꯉꯧꯕꯤ ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯃꯈꯥ ꯇꯥꯎꯅꯤ ꯅꯪꯕꯣ ꯊꯥꯒꯣꯏꯅ ꯋꯥ ꯃꯔꯛ ꯊꯠꯂꯛꯄꯗꯨꯗ ꯑꯉꯧꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯊꯥꯒꯣꯏ ꯑꯩꯒꯤ ꯋꯥꯁꯤ ꯍꯥꯟꯅ ꯂꯣꯏꯐꯥꯎꯗꯪꯗꯤ ꯇꯥꯕꯤꯈꯣꯗꯅ ꯍꯥꯟꯅ ꯃꯔꯛꯇ ꯍꯦꯛꯇ ꯊꯠꯆꯤꯜꯂꯛꯂꯕꯗꯤ ꯀꯃꯥꯏꯅ ꯇꯝꯒꯗꯧꯔꯤꯕꯅꯣ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯂꯣꯏꯅꯕ ꯍꯥꯟꯅ ꯍꯥꯏꯔꯣ ꯑꯉꯧꯕꯤꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯗꯅꯦ ꯏꯆꯦꯒꯤ ꯅꯃꯧ ꯅꯨꯄꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛꯇꯣ ꯑꯣꯠꯈꯥꯏꯕ ꯌꯥꯕ ꯑꯣꯠꯈꯥꯏꯒꯗꯧꯔꯤꯕꯅꯤ ꯉꯁꯤꯗꯒꯤꯗꯤ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯁꯨ ꯍꯥꯞꯂꯔꯣꯏ ꯆꯥꯛ ꯑꯃꯇ ꯄꯤꯖꯔꯣই ꯆꯔꯥ ꯍꯦꯜꯍꯟꯒꯗꯧꯔꯤꯕꯅꯤ ꯍꯦꯛꯇ ꯍꯥꯏꯔꯤꯕꯅꯦꯃꯤ ꯏꯆꯦ ꯊꯥꯒꯣꯏ ꯅꯪꯕꯣ ꯊꯥꯒꯣꯏ ꯁꯥꯎꯅ ꯑꯉꯧꯕꯤꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯉꯧꯕꯤ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯗꯨꯅ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯔꯤꯕꯅꯤ ꯏꯆꯦ ꯍꯥꯏꯔꯤꯕꯅꯤ ꯏꯅꯥꯁꯤꯅ ꯇꯥꯍꯧꯔꯕꯅꯤ ꯊꯥꯖꯗ꯭ꯔꯒ ꯌꯨꯝꯗ ꯆꯠꯂꯣ ꯑꯗꯨꯒ ꯏꯆꯦꯒꯤ ꯆꯥꯛ ꯍꯥꯞꯂꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯐꯩꯀꯣ ꯃꯥ ꯑꯩꯅ ꯑꯉꯥꯡꯅꯤ ꯍꯥꯏꯗꯅ ꯁꯨꯝ ꯃꯥꯟꯅꯕꯤꯗꯕꯁꯤꯗ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦꯅꯦ ꯃꯥꯅꯩꯕꯨ ꯃꯤꯃꯥꯡꯗ ꯍꯦꯛꯇ ꯌꯣꯟꯕ ꯌꯥꯕ꯭ꯔꯣ ꯃꯥ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯦꯗꯅ ꯑꯉꯧꯕꯤ ꯏꯆꯦ ꯆꯠꯂꯦ ꯉꯁꯤꯗꯤꯅꯦ ꯏꯃꯧ ꯅꯨꯄꯤꯗꯣ ꯇꯞ ꯇꯥꯃꯈꯩ ꯐꯨꯗꯔꯨꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯒꯣꯏꯗꯣ ꯁꯥꯎꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯑꯉꯧꯕꯤ ꯃꯊꯟꯇ ꯁꯨꯝꯅ ꯍꯥꯏꯖꯩ ꯁꯤꯕꯨ ꯉꯥꯏꯗꯅ ꯉꯁꯤꯗꯤ ꯏꯆꯦ ꯊꯥꯒꯣꯏ ꯅꯪ ꯅꯃꯧ ꯅꯨꯄꯤꯒꯤ ꯃꯈꯨꯠꯇ ꯁꯤꯕ ꯁꯣꯏꯗ꯭ꯔꯦꯗꯣ ꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯆꯠꯇꯧꯗꯨ ꯆꯠꯈ꯭ꯔꯦ ꯊꯥꯒꯣꯏꯁꯨ ꯁꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯃꯃꯧ ꯅꯨꯄꯤ ꯅꯣꯏꯅꯣꯏꯕꯤꯁꯨ ꯆꯥꯛ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯧꯅ ꯊꯤꯔꯤꯕ ꯆꯥꯛ ꯑꯗꯨ ꯃꯥꯒꯤ ꯁꯔꯨꯛꯇꯤ ꯌꯥꯎꯗꯦ ꯆꯐꯨꯗꯁꯨ ꯆꯥꯛ ꯑꯝꯇ ꯂꯦꯝꯗ꯭ꯔꯦ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯈꯤꯜꯂꯝꯗꯕꯗꯨꯗ ꯑꯉꯧꯕꯤꯅ ꯍꯥꯏꯔꯛꯄꯗꯨ ꯆꯨꯝꯂꯦ ꯈꯜꯂꯗꯨꯅ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯃꯧ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯈꯤꯟꯗ꯭ꯔꯤꯕꯁꯦ ꯃꯃꯧ ꯅꯨꯄꯤ ꯅꯣꯏꯅꯣꯏꯕꯤꯁꯨ ꯁꯥꯎꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯑꯩꯗꯤ ꯏꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯇꯦ ꯑꯗꯨꯒꯤ ꯈꯤꯟꯗ꯭ꯔꯤꯕꯅꯤ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯅ ꯈꯤꯟꯗ꯭ꯔꯒ ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛꯅ ꯈꯤꯟꯕ ꯌꯥꯕ꯭ꯔꯥ ꯅꯪꯒꯤ ꯁꯔꯨꯛ ꯑꯁꯤꯁꯨ ꯂꯣꯏꯅ ꯍꯩꯗꯣꯛꯄ ꯇꯥꯔꯦꯗꯅ ꯁꯤ ꯍꯥꯏꯔꯒ ꯃꯃꯧ ꯅꯨꯄꯤꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨꯕꯨ ꯇꯥ ꯄꯥꯏꯔꯒ ꯊꯣꯛ ꯎꯞꯁꯤꯜꯂꯤ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯎꯞꯁꯤꯟꯈꯤꯕꯗꯨꯗꯗꯤ ꯅꯣꯏꯅꯣꯏꯕꯤꯁꯨ ꯁꯥꯎꯃꯟꯗꯅ ꯋꯥꯒ ꯍꯥꯏꯗꯈꯩ ꯃꯅꯦꯝꯒꯤ ꯃꯁꯝꯗꯨ ꯇꯥ ꯄꯥꯏꯔꯒ ꯐꯣꯏꯕ ꯍꯧꯔꯛꯏ ꯑꯗꯨꯗ ꯊꯥꯒꯣꯏꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯪꯒꯨꯝꯕꯅ ꯑꯩꯒꯤꯏꯁꯝꯒ ꯐꯣꯏꯕ ꯅꯠꯇꯤꯛꯂꯣ ꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯗꯠꯂꯤ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯑꯃꯅꯁꯨ ꯍꯦꯟꯗꯦ ꯑꯃꯅꯁꯨ ꯇꯥꯗꯦ ꯐꯖꯅ ꯃꯁꯝꯗꯨ ꯐꯣꯏꯅꯩ ꯆꯥꯛꯈꯨꯝꯗꯨꯗ ꯃꯅꯦꯝꯅ ꯑꯃꯨꯛ ꯃꯃꯧꯅ ꯑꯃꯨꯛ ꯅꯝ ꯇꯧꯗꯨꯅ ꯄꯨꯔꯥ ꯀꯨꯝꯍꯩ ꯑꯃꯅꯤ ꯇꯥꯟꯖꯥꯗꯨꯗ ꯑꯕꯣꯊꯦꯁꯨ ꯊꯕꯛ ꯍꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯆꯥꯛꯈꯨꯝꯗ ꯃꯃꯥꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯅꯝꯅꯔꯒ ꯂꯩꯔꯝꯕꯗꯨꯗ ꯆꯪꯁꯤꯜꯂꯒ ꯈꯥꯝꯗꯣꯛꯆꯩ ꯑꯗꯨꯕꯨ ꯈꯥꯝꯕꯗꯤ ꯉꯝꯂꯝꯗꯦ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯐꯅ ꯊꯤꯅ ꯐꯨꯅꯔꯝꯃꯤ ꯃꯃꯧꯁꯨ ꯃꯅꯦꯝꯁꯨ ꯌꯥꯝ ꯊꯤꯅ ꯁꯣꯛꯅꯔꯝꯃꯤ ꯑꯗꯨꯕు ꯃꯅꯦꯝ ꯊꯥꯒꯣꯏꯅꯗꯤ ꯈꯔ ꯍꯦꯟꯅ ꯁꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯃꯤꯒꯤ ꯃꯋꯥ ꯂꯧꯕꯗꯒꯤ ꯁꯥꯊꯤꯅ ꯐꯨꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯁꯥꯊꯤꯅ ꯐꯨꯅꯈꯤꯕꯗꯨꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯅꯗꯅ ꯃꯥꯏ ꯃꯥꯏ ꯐꯃꯨꯡꯗ ꯁꯜꯂ ꯁꯜꯂꯒ ꯇꯥꯗꯨꯅ ꯂꯩꯔꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕꯅ ꯑꯕꯣꯊꯦꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯑꯕꯣꯊꯦꯗꯨ ꯃꯃꯥꯒꯤ ꯆꯥꯛ ꯏꯁꯤꯡ ꯑꯃꯨꯛ ꯏꯟ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯦꯕꯥ ꯑꯃꯨꯛ ꯇꯧꯕꯗ ꯃꯁꯥꯗꯨ ꯋꯥꯕꯅ ꯇꯞ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯔꯕꯁꯨ ꯋꯥꯅ ꯇꯧꯗꯕꯗꯤ ꯌꯥꯗꯕꯅ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯣꯏꯅꯣꯏꯕꯤꯅ ꯃꯅꯦꯝ ꯊꯥꯒꯣꯏꯕꯨ ꯐꯨꯕꯒꯤ ꯄꯥꯎꯗꯨ ꯑꯉꯧꯕꯤ ꯃꯥꯁꯨ ꯇꯥꯔꯝꯃꯤ ꯄꯥꯎ ꯑꯗꯨꯕꯨ ꯍꯦꯛ ꯇꯥꯕꯗ ꯑꯉꯧꯕꯤ ꯀꯂꯛꯄꯦꯟꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯃꯃꯧ ꯅꯨꯄꯤꯗꯨꯅ ꯏꯆꯦ ꯊꯥꯒꯣꯏꯕꯨ ꯐꯨꯕꯗꯣ ꯏꯃꯤꯠ ꯑꯁꯤꯅ ꯍꯦꯛ ꯎꯕ ꯐꯪꯗ꯭ꯔꯕꯁꯨ ꯄꯥꯎ ꯐꯥꯎꯕꯗꯤ ꯇꯥꯔꯤꯁꯦ ꯍꯧꯖꯤꯛꯇꯤ ꯑꯉꯧꯕꯤ ꯑꯩꯅ ꯋꯥꯅ ꯁꯤꯜꯂꯛꯄ ꯂꯥꯂꯣꯡꯗꯣ ꯃꯥꯏ ꯄꯥꯛꯂꯕꯀꯣ ꯑꯩꯅ ꯃꯈꯣꯏ ꯃꯅꯤ ꯃꯃꯧꯗ ꯀꯛ ꯀꯛ ꯇꯧꯗꯨꯅ ꯈꯠꯅꯍꯟꯕꯗꯒꯤ ꯏꯆꯦ ꯊꯥꯒꯣꯏꯗꯣ ꯃꯃꯧ ꯅꯨꯄꯤꯅ ꯇꯝꯊꯤꯅ ꯐꯨꯗꯈ꯭ꯔꯕ ꯑꯣꯏꯔꯦꯀꯣ ꯄꯥꯎꯁꯤ ꯍꯦꯛ ꯇꯥꯕꯗ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗꯀꯣ ꯑꯩꯅ ꯂꯩꯀꯥꯏꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯏꯆꯦ ꯊꯥꯒꯣꯏꯅ ꯑꯩꯕు ꯁꯥ ꯁꯟ ꯐꯨꯕꯗꯧꯅ ꯐꯨꯈꯤꯕꯗꯨꯒꯤ ꯂꯃꯟꯗꯤ ꯈꯨꯝꯂꯦꯗꯣ ꯁꯤ ꯍꯥꯏꯔꯒ ꯑꯉꯧꯕꯤꯗꯨ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯆꯔꯤ ꯑꯉꯧꯕꯤ ꯃꯥꯅ ꯃꯅꯤ ꯃꯃꯧ ꯑꯅꯤꯗ ꯑꯃꯗ ꯑꯃꯨꯛ ꯀꯛ ꯑꯃꯗ ꯑꯃꯨꯛ ꯀꯛ ꯇꯧꯗꯨꯅ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯍꯨ ꯀꯥꯝꯁꯤꯟꯕꯗꯨꯗ
ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯌꯦꯛꯅꯕ ꯑꯃꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯍꯟꯗ꯭ꯔꯤ꯫ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯍꯥꯟꯅꯒꯨꯝꯅ ꯃꯁꯥꯗꯨ ꯀꯟꯈꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯀꯧꯅ ꯉꯥꯡꯅꯕꯗꯤ ꯇꯧꯔꯝꯗꯦ꯫ ꯃꯃꯥꯒ ꯃꯥꯒꯤ ꯅꯨꯄꯤꯒꯅ ꯄꯨꯡꯈꯠꯅꯗꯨꯅ ꯂꯩꯕ ꯃꯇꯧꯗꯨ ꯎꯔꯒ ꯑꯕꯣꯙꯦꯅ ꯃꯃꯥꯒ ꯃꯥꯒꯤ ꯅꯨꯄꯤꯒꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯒ ꯅꯃꯧ ꯅꯨꯄꯤꯒꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯋꯥ ꯃꯆꯦꯠ ꯑꯝꯇꯁꯨ ꯍꯥꯏꯅꯗꯅ ꯂꯝꯂꯥꯟꯕ ꯃꯤꯇꯣꯞꯀꯨꯝꯅ ꯂꯩꯅꯕꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯉꯁꯤ ꯏꯃꯨꯡꯁꯤ ꯅꯨꯡꯁꯤꯅꯗ꯭ꯔꯤꯕꯁꯦ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ, ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯏꯔꯥꯜ ꯉꯥꯛꯇꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯕꯣꯙꯦꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯀꯞꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯏꯃꯥ, ꯀꯔꯤꯒꯨꯝꯕ ꯅꯆꯥꯅ ꯅꯃꯧ ꯅꯨꯄꯤꯁꯦ ꯌꯨꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯂꯝꯗ꯭ꯔꯕꯗꯤ ꯃꯥꯅ ꯉꯁꯤꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯨꯝ ꯑꯁꯤ ꯂꯩꯔꯝꯒꯅꯤꯀꯣ꯫ ꯁꯤ ꯍꯥꯏꯔꯒ ꯑꯕꯣꯙꯦ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯣꯟ ꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ ꯅꯨꯄꯤ, ꯅꯪꯕꯨꯁꯨ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯝꯗ꯭ꯔꯕꯗꯤ ꯅꯪꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯝꯒꯅꯤꯀꯣ꯫ ꯉꯁꯤ ꯏꯃꯥꯒ ꯅꯃꯧ ꯅꯨꯄꯤꯒꯅ ꯅꯨꯡꯁꯤꯅꯗ꯭ꯔꯤꯕ ꯌꯦꯛꯅꯕ ꯑꯃꯒꯨꯝꯅ ꯌꯦꯡꯊꯤꯅꯔꯤꯕꯁꯦ ꯑꯩꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯏꯃꯥꯁꯨ ꯅꯣꯏꯅꯣꯏꯕꯤꯁꯨ ꯅꯨꯄꯤ ꯉꯥꯛꯇꯅꯤꯀꯣ꯫ ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯌꯦꯡꯅꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯃꯥꯡꯅꯕ ꯁꯤꯟꯅꯕꯁꯦ ꯑꯩ ꯃꯈꯥ ꯇꯥꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯄꯥꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯋꯥꯏ ꯑꯁꯤ ꯊꯥꯖꯈ꯭ꯔꯒꯦ꯫ ꯑꯩꯅ ꯊꯋꯥꯏ ꯊꯥꯈ꯭ꯔ ꯃꯇꯨꯡ ꯏꯃꯥꯒ ꯅꯃꯧ ꯅꯨꯄꯤꯒꯁꯨ ꯑꯉꯝ ꯑꯉꯝꯕ ꯍꯥꯠꯅꯗꯨꯅ ꯑꯉꯝ ꯃꯤꯁꯛ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯃꯅꯤꯡꯇꯝ ꯅꯨꯡꯉꯥꯏꯅ ꯄꯥꯜꯍꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯕꯣꯙꯦꯗꯨ ꯍꯩꯖ꯭ꯔꯥꯡ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯃꯊꯟꯇ ꯊꯤꯟꯖꯤꯟꯖꯔꯒ ꯁꯤꯖꯒꯦ ꯇꯧꯏ꯫ ꯑꯗꯨꯗ ꯃꯃꯥ ꯊꯥꯒꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯅꯣꯏꯅꯣꯏꯕꯤ ꯑꯅꯤꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯈꯥꯝꯖꯩ꯫ ꯃꯃꯥ ꯊꯥꯒꯣꯏ ꯀꯞꯇꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯒꯤ ꯑꯕꯣꯙꯦ, ꯏꯆꯥꯅ ꯀꯔꯤꯒꯤ ꯅꯊꯟꯇ ꯊꯋꯥꯏ ꯊꯥꯒꯗꯧꯔꯤꯕꯅꯣ? ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯆꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯏꯃꯥ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏꯌꯦ꯫ ꯏꯃꯧꯕꯨꯁꯨ ꯏꯃꯥꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯒꯅꯤꯌꯦ꯫ ꯅꯪ ꯏꯃꯥꯕꯨ ꯀꯔꯤꯁꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ? ꯏꯃꯥꯗꯤ ꯏꯆꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ꯫ ꯑꯕꯣꯙꯦꯁꯨ ꯃꯃꯥꯕꯨ ꯆꯦꯆꯦꯠ ꯀꯣꯟꯁꯤꯟꯖꯗꯨꯅ ꯀꯞꯂꯤ꯫ ꯅꯣꯏꯅꯣꯏꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯂꯒ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯑꯩꯅ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯣꯏꯔꯨꯕꯅ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯀꯌꯥ ꯇꯧꯈꯤꯕ ꯑꯃꯗꯤ ꯉꯥꯡꯂꯣꯏꯗꯕ ꯋꯥꯍꯩ ꯀꯌꯥ ꯉꯥꯡꯈꯤꯕꯗꯨꯒꯤꯗꯃꯛꯇ ꯑꯩꯕꯨ ꯑꯄꯪꯕꯤ ꯅꯅꯥꯎꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯒꯤ ꯏꯃꯥꯒ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯖꯔꯒꯦ꯫ ꯅꯅꯥꯎ ꯑꯣꯏꯕꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯅꯨ꯫ ꯁꯤ ꯍꯥꯏꯔꯒ ꯅꯣꯏꯅꯣꯏꯕꯤꯗꯨ ꯃꯅꯤꯡꯒꯤ ꯃꯈꯣꯡꯗ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯅꯃꯧꯅ ꯏꯃꯥꯒꯤ ꯃꯐꯝꯗ ꯉꯥꯡꯂꯣꯏ ꯁꯛꯂꯣꯏꯗꯕ ꯋꯥ ꯀꯌꯥ ꯍꯥꯏꯈꯤꯕ ꯑꯃꯗꯤ ꯈꯨꯠ ꯊꯥꯖꯈꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯒꯤꯗꯃꯛꯇ ꯅꯃꯧ ꯏꯃꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯖꯈ꯭ꯔꯦ꯫ ꯅꯃꯧꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯦ ꯏꯃꯥꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯁꯤ ꯍꯥꯏꯗꯨꯅ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯎ ꯈꯣꯡꯕ ꯃꯈꯩ ꯀꯞꯆꯩ꯫ ꯃꯅꯦꯝ ꯊꯥꯒꯣꯏꯅ ꯃꯃꯧꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅ ꯄꯨꯛꯅꯤꯡꯗ ꯋꯥꯔꯧ ꯄꯨꯛꯂꯧꯕ ꯂꯩꯇꯅ ꯏꯃꯧꯕꯨ ꯉꯥꯛꯄꯤꯔꯕꯅꯤ꯫ ꯍꯧꯒꯠꯂꯣ, ꯏꯃꯥꯅ ꯏꯃꯧꯕꯨ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇ ꯀꯣꯟꯒꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯊꯥꯒꯣꯏꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯨꯡꯁꯤꯅ ꯆꯦꯠꯅ ꯀꯣꯟꯖꯩ꯫ ꯅꯣꯏꯅꯣꯏꯕꯤꯁꯨ ꯃꯅꯦꯝꯗ ꯅꯨꯡꯁꯤꯅ ꯀꯣꯟꯖꯩ꯫ ꯊꯥꯒꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯨꯄꯤꯅ ꯅꯨꯄꯤꯗ ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯝꯕ ꯑꯗꯣ ꯏꯅꯤ ꯏꯃꯧꯅ ꯋꯥꯈꯜ ꯇꯥꯗꯨꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯛꯄꯁꯤꯒꯨꯝꯅ ꯃꯅꯤ ꯃꯃꯧ ꯀꯌꯥꯅ ꯅꯨꯡꯁꯤꯅꯗꯅ ꯂꯩꯔꯤꯕꯗꯣ ꯅꯨꯡꯁꯤꯅꯕ ꯑꯣꯏꯔꯁꯅꯨ꯫ ꯅꯨꯄꯤꯅ ꯅꯨꯄꯤꯗ ꯑꯣꯠꯄ ꯅꯩꯕꯁꯦ ꯂꯦꯞꯂꯁꯤ꯫ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ, ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯅꯨꯡꯁꯤꯔꯕ ꯃꯁꯨ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯐꯪꯖꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫